ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯂꯧꯕ ꯄꯥꯈꯪ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯨꯟꯖꯣ ꯉꯁꯤꯗꯤ ꯏꯝꯐꯥꯜ ꯆꯠꯀꯅꯤ ꯍꯥꯏꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯄꯣꯠ ꯃꯆꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯁꯈꯤ ꯆꯪꯂꯛꯇꯨꯅ ꯀꯗꯥꯏ ꯄꯨꯒꯗꯕꯁꯤꯡꯗꯨꯕꯨ ꯌꯣꯝꯕ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯔꯦ, ꯀꯌꯥꯝꯕꯨ ꯌꯥꯝ ꯄꯨꯔꯨꯅꯤꯒꯦ, ꯈꯔꯁꯤꯅ ꯃꯥꯏꯌꯥꯖꯔꯅꯤ꯫ ꯑꯋꯥꯠꯄꯗꯨꯅ ꯂꯩꯔꯁꯨ ꯂꯩꯔꯒꯦ꯫ ꯂꯩꯗ꯭ꯔꯕꯁꯨ ꯌꯨꯝꯗꯒꯤ ꯑꯔꯩꯕꯗꯨ ꯄꯨꯈꯣꯗꯅ, ꯃꯣꯏ ꯏꯝꯐꯥꯜꯗꯗꯤ ꯄꯣꯠꯀꯥꯁꯦ ꯌꯥꯝꯅ ꯇꯥꯡꯉꯦ ꯍꯥꯏꯅꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯀꯨꯟꯖꯣ ꯃꯃꯥꯒꯤ ꯏꯄꯪ ꯄꯪꯖꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯇꯥꯡꯉꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯗꯕꯅꯣ? ꯇꯝꯕ ꯉꯝꯗꯦ꯫ ꯌꯨꯝꯕꯨꯗꯨꯅ ꯂꯩꯈꯣ ꯁꯨꯈꯣ ꯍꯥꯏꯔꯕꯗꯤ ꯑꯗꯨ ꯐꯥꯎꯕ ꯁꯨꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯅꯤ ꯃꯔꯛ ꯃꯔꯛꯇ ꯑꯁꯪꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯨꯝꯗ ꯂꯥꯛꯎꯀꯣ꯫ ꯁꯤꯗ ꯅꯄꯥꯒ ꯑꯩꯒ ꯈꯛ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯆꯟꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯃꯊꯧꯗꯣ ꯆꯤꯟꯖꯩ꯫ ꯂꯥꯛꯀꯦ꯫ ꯏꯃꯥꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯅꯥꯗꯅꯕ ꯍꯣꯠꯅꯧ꯫ ꯍꯣꯏꯅꯦ ꯑꯩꯈꯣꯏꯕꯨꯗꯤ꯫ ꯃꯄꯥꯟꯗ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯀꯧꯔꯛꯏ꯫ ꯍꯥꯏ, ꯅꯈꯣꯏꯕꯨ ꯇꯥꯔꯕ꯭ꯔꯅꯦꯍꯦ? ꯂꯣꯏꯔꯗꯤ ꯊꯣꯔꯛꯑꯣ, ꯒꯥꯔꯤ ꯆꯠꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯁꯈꯤ ꯃꯆꯥꯗ ꯅꯪ ꯕꯥꯕꯨꯡꯅꯁꯨ ꯀꯧꯔꯦ, ꯂꯥꯛꯑꯣ ꯂꯥꯏꯅꯤꯡꯊꯧꯒꯥꯁꯦ ꯈꯨꯔꯨꯝꯅꯔꯣ꯫ ꯀꯨꯟꯖꯣ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯩ ꯇꯧꯏ꯫ ꯏꯕꯣꯍꯜ ꯃꯆꯥꯗ ꯊꯦꯡꯈꯤꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦꯍꯦ ꯅꯣꯏꯕꯣ꯫ ꯑꯖꯦ, ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ꯫ ꯆꯠꯂꯨꯔꯣ, ꯃꯇꯥꯡ ꯆꯥꯔꯗꯤ ꯈꯔ ꯇꯣꯏꯅ ꯂꯥꯛꯑꯣ꯫ ꯍꯣꯏ ꯕꯥꯖꯦ꯫ ꯀꯨꯟꯖꯣ ꯃꯄꯣꯠ ꯃꯆꯩꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯀꯨꯟꯖꯣ ꯆꯍꯤ 39-40 ꯁꯨꯖꯤꯜꯂꯛꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯌꯨꯝ ꯑꯁꯤꯗ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯗꯨꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯦꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯁꯤꯟꯕꯤꯗꯨꯅ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯁꯈꯤ ꯃꯆꯥ ꯆꯠꯈꯤꯕꯗꯨꯗ ꯁꯨꯠ ꯀꯞꯄ ꯍꯧꯔꯛꯏ꯫ ꯏꯕꯣꯍꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯕꯁꯤꯅ? ꯍꯩ ꯂꯥꯏꯃ ꯎꯅꯤꯡꯗꯦꯗ꯫ ꯁꯈꯤ ꯀꯞꯇꯨꯅ ꯅꯪꯗꯤ ꯅꯆꯥꯁꯦ ꯅꯨꯡꯁꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯔꯝꯃꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯆꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯑꯩꯗꯤ꯫ ꯍꯩ, ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ꯫ ꯅꯪ ꯀꯞꯇꯧ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯆꯠꯂꯣ ꯍꯥꯏꯔꯤꯕꯅꯣ? ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯅ ꯅꯆꯥꯁꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯂꯩꯐꯝ ꯈꯪꯍꯟꯗꯦ꯫ ꯁꯨꯔꯨꯅꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄꯕꯨ꯫ ꯁꯈꯤ ꯀꯨꯟꯖꯣꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯉꯥꯏꯍꯥꯛꯇ ꯀꯥꯡꯗꯅ ꯃꯆꯥꯕꯨ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯨ, ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯃꯦꯜꯂꯨ ꯍꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯥꯏꯈꯤꯕꯅꯤ, ꯃꯆꯥꯕꯨ ꯇꯥꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯃꯆꯥꯅ ꯆꯠꯈ꯭ꯔꯕ ꯀꯥꯟꯗꯁꯤꯗ ꯀꯞꯂꯛꯄ ꯑꯁꯤꯗ ꯏꯕꯣꯍꯜꯅ ꯉꯥꯡꯂꯛꯂꯤꯕꯅꯤ꯫ ꯁꯈꯤ ꯃꯥꯁꯨ ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ꯫ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤ ꯆꯠꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯜ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯈꯔ ꯑꯗꯨ ꯃꯦꯟꯕ ꯀꯣꯟꯅꯔꯛꯇ꯭ꯔꯗꯨꯅ ꯀꯨꯟꯖꯣ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯌꯤꯡꯕꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯂꯥꯎꯔꯤ꯫ ꯍꯥꯏ, ꯅꯐꯤ ꯅꯔꯣꯟꯁꯤꯡꯁꯦ ꯃꯣꯠꯂꯦ ꯈꯪꯉꯗꯤ ꯀꯩꯗꯧꯕꯒꯤ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤꯕꯅꯣ? ꯅꯄꯥꯗꯨꯅ ꯂꯥꯛꯑꯒ ꯁꯨꯔꯗ꯭ꯔꯕ? ꯌꯥꯝ ꯊꯨꯅ ꯁꯨꯔꯨꯆꯣ ꯆꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯉꯁꯤ ꯑꯩꯅ ꯍꯨꯟꯗꯣꯛꯈꯤꯕ ꯁꯣꯏꯔꯣꯏ꯫ ꯑꯌꯤꯡꯕꯤ ꯉꯥꯡꯅ ꯗꯨꯀꯥꯟꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯩ꯫ ꯀꯅꯥꯅꯕꯨ ꯉꯝꯗ꯭ꯔꯦ? ꯑꯅꯤ ꯆꯪꯗꯅ ꯍꯣꯠꯅꯕ ꯐꯥꯎꯕ ꯉꯝꯅꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯏꯊꯟꯇꯅ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯍꯣꯠꯅꯕꯗꯅꯦ ꯀꯅꯥꯅ ꯉꯝꯃꯨꯗꯣꯏꯅꯣ? ꯑꯌꯤꯡꯕꯤ ꯃꯆꯥꯅꯨꯄꯥ 2 ꯑꯃꯒ ꯗꯨꯀꯥꯟ ꯑꯁꯤ ꯐꯝꯗꯨꯅ ꯌꯨꯝ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯌꯨꯝ ꯐꯅ ꯉꯟꯅ ꯄꯥꯜꯂꯨꯕꯅ ꯃꯆꯥꯁꯨ ꯆꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕ ꯀꯨꯏꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯃꯆꯥ 2 ꯑꯃꯗꯤ ꯃꯥꯕꯨ ꯊꯤꯔꯗ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯅꯁꯨ ꯀꯔꯤꯃꯠꯇ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯨꯟꯖꯣ ꯗꯨꯀꯥꯟ ꯑꯗꯨꯗ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯅ ꯊꯨꯡꯂꯔꯤ꯫ ꯀꯨꯟꯖꯣ ꯗꯨꯀꯥꯟ ꯑꯗꯨ ꯀꯅꯥꯝꯇ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯗꯨꯀꯥꯟꯁꯤꯕꯨ ꯃꯤ ꯂꯩꯇꯕ꯭ꯔꯣ? ꯑꯌꯤꯡꯕꯤ ꯍꯧꯒꯠꯂꯛꯇꯨꯅ ꯂꯩꯌꯦ꯫ ꯑꯌꯤꯡꯕꯤ ꯅꯣꯡꯈꯠꯂꯛꯄꯗ ꯀꯨꯟꯖꯣꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯍꯨꯜ ꯑꯃ ꯆꯣꯡꯂꯛꯏ꯫ ꯑꯌꯤꯡꯕꯤ ꯃꯁꯝ ꯃꯅꯥ ꯃꯐꯤ ꯁꯦꯝꯗꯨꯅ ꯑꯁꯥꯎꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯂꯧꯕꯤꯒꯗꯕ? ꯆꯦꯡ ꯌꯥꯎꯔꯕꯗꯤ ꯀꯤꯂꯣ 3 ꯂꯧꯖꯒꯦ꯫ ꯌꯥꯎꯋꯦ꯫ ꯑꯇꯩꯗꯤ ꯀꯔꯤ ꯂꯧꯕꯤꯒꯅꯤ? ꯑꯂꯨ, ꯃꯣꯔꯣꯛ, ꯍꯋꯥꯏ꯫
ꯑꯁꯥꯗꯥꯎ ꯉꯥꯔꯤ ꯁꯤꯁꯤꯡꯁꯦ ꯄꯤꯕꯤꯔꯛꯑꯣ ꯑꯌꯤꯡꯕꯤ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯝꯂꯛꯏ ꯑꯌꯤꯡꯕꯤ ꯄꯣꯠ ꯇꯝꯅ ꯇꯝꯅ ꯀꯨꯟꯖꯣꯗ ꯑꯗꯣ ꯄꯣꯠꯁꯨ ꯌꯥꯝꯅ ꯂꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯇꯥꯗꯁꯤ ꯅꯍꯥ ꯃꯈꯩꯁꯨ ꯎꯗꯦ ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯒ ꯊꯕꯛ ꯈꯔ ꯁꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯣ ꯇꯥꯗꯗꯤ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗ ꯂꯩꯕ ꯇꯥꯔꯕ ꯑꯥꯒꯤ ꯌꯨꯝ ꯑꯋꯥꯡꯕꯁꯦ ꯑꯁꯤꯗ ꯂꯩꯔꯤ ꯍꯩꯃꯥ ꯏꯅꯝꯁꯤ ꯍꯣꯏꯗꯔꯣ ꯑꯧ ꯃꯥꯅꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯤꯅꯦ ꯏꯅꯝꯁꯤ ꯍꯣꯏꯁꯨ ꯌꯥꯝ ꯐꯕꯅꯤ ꯀꯨꯟꯖꯣ ꯀꯨꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯀꯌꯥ ꯇꯥꯔꯕꯒꯦ 38 ꯈꯛꯇꯅꯤ ꯀꯨꯟꯖꯣ ꯆꯥꯝꯃ ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯁꯤꯗꯒꯤ ꯂꯧꯕꯤꯔꯣ ꯑꯌꯤꯡꯕꯤ ꯂꯨꯄꯥ 10 ꯆꯞꯄꯤ ꯑꯃ ꯂꯧꯗꯨꯅ ꯍꯜꯂꯛꯏ ꯀꯨꯟꯖꯣꯅ ꯁꯦꯜ ꯍꯦꯟꯖꯤꯟꯕ ꯑꯗꯨꯗ ꯁꯦꯜꯁꯦ ꯍꯦꯟꯖꯤꯟꯕ ꯃꯥꯜꯂꯦ ꯑꯩꯅꯅꯦ 3 ꯇꯥꯔꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯂꯥꯛꯄꯗꯨꯗ ꯑꯗꯣ ꯇꯥꯗ ꯅꯆꯟꯗꯒꯤ ꯄꯣꯠꯁꯨ ꯈꯔ ꯈꯔ ꯂꯧꯕꯤꯌꯨꯀꯣ ꯑꯧ ꯍꯣꯏ ꯀꯨꯟꯖꯣ ꯃꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯂꯥꯛꯏ ꯀꯨꯟꯖꯣ ꯃꯊꯟꯇ ꯃꯇꯥ ꯑꯃꯅꯤꯅꯦ ꯃꯣꯏ ꯏꯝꯐꯥꯜ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥ ꯍꯧ ꯌꯥꯗꯕ ꯀꯩꯅꯣꯝ ꯇꯧꯏ ꯃꯔꯩꯒ ꯄꯨꯟꯁꯤꯟꯅꯔꯗꯅ ꯃꯧ ꯃꯥꯅ ꯖꯥꯠ ꯖꯥꯠꯅꯤ ꯑꯌꯤꯡꯕꯤ ꯀꯨꯟꯖꯣꯒ ꯆꯦꯞꯊꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯊꯟꯇ ꯀꯗꯥꯏꯗꯒꯤꯃꯛꯇꯤ ꯑꯣꯏꯔꯤꯕꯅꯣ ꯑꯌꯤꯡꯕꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯑꯃ ꯅꯥꯃ ꯇꯥꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯣꯡꯃꯇ ꯆꯣꯡꯗꯕ ꯃꯤꯍꯨꯜ ꯑꯃ ꯉꯁꯤꯗꯤ ꯈꯪꯍꯧꯗꯅ ꯆꯣꯡꯂꯤꯁꯤꯕꯨ ꯑꯩꯒꯤ ꯃꯇꯝ ꯍꯥꯏꯕ ꯀꯥꯗꯣ ꯌꯧꯔꯛꯂꯕ ꯖꯥꯠꯂꯥ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯌꯥꯗꯦ ꯃꯁꯛꯀꯥꯁꯤꯒ ꯔꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ ꯑꯌꯤꯡꯕꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯀꯞꯇꯨꯅ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤ ꯁꯥꯒꯠꯂꯨꯕ ꯑꯁꯥ ꯄꯨꯝꯕ ꯄꯨꯡꯀꯥꯏ ꯀꯥꯏꯈꯤ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯀꯔꯤꯃꯨꯛ ꯇꯧꯔꯛꯑꯒꯦ ꯇꯥꯆꯧꯅ ꯐꯨꯔꯤꯕ ꯀꯔꯤꯒꯤ ꯐꯨꯔꯤꯕ ꯃꯥꯗꯤ ꯀꯣꯟ ꯐꯦꯡꯉꯣ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯐꯨꯔꯤꯕ ꯃꯥꯗꯤ ꯀꯩꯗꯧꯍꯧꯏ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯍꯧꯏ ꯏꯁ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯥꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯑꯉꯥꯡꯁꯤꯗ ꯀꯣꯟ ꯐꯦꯡꯉꯣꯅ ꯍꯥꯏꯕꯗ ꯌꯥꯗꯦꯅ ꯐꯨꯔꯤꯕꯅꯤꯅꯦ ꯆꯠꯂꯣ ꯑꯩꯅꯅꯦ ꯂꯥꯎ ꯍꯥꯏꯔꯨꯆꯣ ꯅꯠꯇ꯭ꯔꯕꯗꯤ ꯃꯥ ꯑꯩꯅꯅꯦ ꯃꯅꯝꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯔꯅꯤ ꯍꯥꯏꯔꯨꯆꯣ ꯆꯠꯂꯣ ꯑꯇꯣꯝꯕꯗꯣ ꯆꯦꯟꯈꯤ ꯑꯆꯧꯕ ꯃꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯅ ꯂꯥꯛꯏ ꯑꯌꯤꯡꯕꯤꯅ ꯃꯆꯥꯗ ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯉꯥꯡ ꯐꯨꯔꯤ ꯂꯝ ꯍꯦꯜꯂꯦ ꯀꯔꯤ ꯂꯝ ꯍꯦꯜꯂꯤꯕ ꯀꯣꯟ ꯐꯦꯡꯉꯨ ꯌꯥꯗꯦ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯅꯪ ꯐꯦꯡꯕꯗꯤ ꯀꯩꯗꯧꯔꯒꯦꯕ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯏꯟꯁꯤꯟꯗ꯭ꯔꯕꯁꯨ ꯉꯁꯥꯏꯁꯨ ꯆꯥꯛ ꯑꯩꯅ ꯊꯣꯡꯉꯤ ꯀꯣꯟꯗꯨꯗꯤ ꯃꯥꯅ ꯐꯦꯡꯕ ꯌꯥꯏ ꯅꯠꯇꯦ ꯅꯪꯅ ꯑꯉꯥꯡꯁꯤꯒ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯇꯥꯟꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯤ ꯑꯩꯁꯨ ꯉꯝꯗꯦ ꯋꯥꯏ ꯍꯩꯃꯥ ꯃꯆꯤꯟꯒꯁꯦ ꯈꯨꯝꯃꯤꯅꯦꯍꯦ ꯅꯠꯇꯦ ꯅꯪ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯣ ꯑꯩꯉꯣꯟꯗꯗ ꯉꯥꯡꯏ ꯏꯅꯥꯎꯗꯨꯁꯨ ꯈꯔ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯗꯅꯤ ꯅꯁꯥꯅ ꯈꯪꯅ ꯅꯪꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯅꯔꯕꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕꯁꯦ ꯉꯥꯡꯅꯈꯤꯒꯗ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯅꯁꯥꯒꯤ ꯊꯕꯛ ꯑꯗꯣ ꯇꯧꯔꯨꯆꯣ ꯆꯠꯂꯨꯀꯣ ꯑꯩ ꯆꯪꯉꯛꯄꯗ ꯆꯥꯏꯗꯨꯅꯒ ꯂꯩꯔꯝꯂꯕꯗꯤꯅꯦ ꯑꯩꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏ ꯊꯨꯅ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯑꯅꯤꯗꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈꯤ ꯃꯁꯤꯅꯤ ꯑꯌꯤꯡꯕꯤꯅ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯥꯅ ꯆꯤꯛꯈꯣꯟ ꯅꯥꯈꯣꯟꯅ ꯌꯣꯛꯇꯦ ꯂꯥꯏꯔꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯈꯤꯕ ꯑꯗꯨꯅ ꯃꯤꯃꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯖꯩ ꯐꯅ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯅꯣꯡꯃꯇ ꯅꯨꯄꯥ ꯅꯍꯥꯒ ꯈꯈꯥ ꯂꯥꯡꯗꯨꯅ ꯇꯧꯖꯗꯦ ꯉꯥꯏꯍꯥꯛꯀꯤ ꯑꯗꯨ ꯄꯪꯂꯥꯡ ꯂꯥꯡꯖꯕ ꯉꯥꯡꯖꯕꯒꯤ ꯋꯥꯗꯅꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯌꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯩ ꯁꯣꯝꯗ ꯊꯥꯗꯣꯏ ꯐꯤ ꯍꯧꯅꯅꯕ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩ ꯊꯕꯥ ꯂꯥꯛꯇꯨꯅ ꯊꯥꯗꯣꯏ ꯅꯪꯕꯨ ꯐꯤ ꯍꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯍꯣꯏꯅꯃ ꯏꯕꯦꯝꯃ ꯅꯪꯅ ꯃꯣꯛꯄ ꯃꯔꯝꯁꯦ ꯂꯥꯏꯃ ꯃꯣꯛꯏꯗꯀꯣ ꯅꯣꯡꯃꯗꯁꯨ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃ ꯊꯣꯛꯄꯁꯨ ꯎꯗꯦ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯌꯥꯎꯗꯦ ꯅꯪꯕꯨ ꯀꯔꯤꯅꯣꯃꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯝꯃ ꯆꯍꯤꯒ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯁꯤꯗ ꯀꯨꯝꯍꯩ ꯍꯔꯥꯎꯒ ꯑꯝꯇ ꯌꯥꯎꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯦ ꯍꯩꯃ ꯆꯍꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯅꯦ ꯌꯥꯝꯕꯗꯤ ꯅꯠꯇ꯭ꯔꯤꯗ ꯏꯅꯝꯃ 19 19 ꯁꯨꯔꯦ ꯏꯁ ꯂꯤꯗ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯂꯩꯈꯤꯕ ꯌꯥꯔꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕු ꯅꯨꯄꯥꯒꯗꯤ ꯀꯣꯏꯗ꯭ꯔꯥꯏꯃꯤ ꯀꯣꯏꯗꯦꯗ ꯏꯅꯝꯃ ꯅꯨꯄꯥꯁꯨ ꯀꯩꯝꯇ ꯀꯣꯏꯅꯤꯡꯗꯦ ꯍꯩ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯡꯅꯤꯡꯒꯅꯤ ꯀꯣꯏꯅꯤꯡꯒꯅꯤ
ꯅꯁꯛꯅꯦꯅ ꯊꯤꯕꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯋꯥꯠꯇꯅ ꯅꯣꯕ ꯅꯨꯄꯥ ꯐꯥꯎꯕ ꯀꯣꯏꯗ꯭ꯔꯤꯗꯨꯕꯣ? ꯈꯪꯗꯦꯗ ꯏꯅꯝꯃ, ꯑꯩ ꯌꯨꯝꯒ ꯄꯥꯅꯤꯡꯕ ꯑꯝꯇ ꯄꯣꯛꯇꯦ, ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ꯫ ꯍꯣ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯅꯃꯥꯒꯤ ꯈꯜꯂꯤ ꯍꯥꯏꯔꯤꯕ, ꯅꯃꯥꯗꯤꯅꯦ ꯅꯕꯨꯡꯒꯤ ꯅꯨꯄꯤꯗꯨꯅ ꯌꯦꯡꯒꯗꯕ ꯈꯪꯉꯦꯗꯅ, ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤ, ꯅꯤꯉꯣꯟꯅ ꯃꯄꯥꯝꯗ ꯁꯤꯕꯁꯤꯗꯤꯅꯦ ꯄꯥꯞꯀꯤ ꯃꯁꯛꯅꯤꯀꯣ, ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦ, ꯃꯁꯦ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯃꯥꯁꯨ ꯅꯃꯥꯒꯤ, ꯅꯪꯒꯤ ꯈꯟꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯔꯤ ꯀꯥꯟꯗꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯨꯈ꯭ꯔꯕ, ꯃꯇꯝ ꯆꯥꯔꯦ ꯁꯦꯜ ꯂꯩꯔꯦ ꯀꯥꯏꯅ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯍꯦꯛꯇ ꯄꯥꯟꯕ ꯌꯥꯕ ꯅꯠꯇꯦ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯊꯥꯗꯣꯏ, ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯂꯛꯇ꯭ꯔꯕꯅꯤ꯫ ꯏꯍꯦ, ꯑꯩꯗꯤ ꯁꯧꯒ꯭ꯔꯤ ꯈꯤꯇ ꯍꯦꯛꯀꯦꯅ ꯂꯥꯛꯄꯅꯤ, ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯀꯗꯣꯝꯗ ꯄꯥꯟꯕꯅꯣ ꯑꯗꯨꯕꯣ? ꯃꯅꯤꯡꯂꯣꯝꯗꯅꯦ ꯏꯅꯝꯃ꯫ ꯍꯣꯏ, ꯏꯅꯝꯃ ꯍꯦꯛꯎꯔꯒꯦꯀꯣ꯫ ꯊꯥꯗꯣꯏ ꯊꯕꯥꯅ ꯍꯥꯏꯔꯝꯕ ꯑꯗꯨꯃꯛꯅꯤ, ꯅꯣꯡꯃꯇ ꯀꯣꯏꯕ ꯂꯥꯡꯕꯒꯤ ꯋꯥꯈꯜ ꯃꯉꯣꯟꯗ ꯂꯩꯇꯦ꯫ ꯆꯍꯤꯒꯤ ꯋꯥꯇꯁꯨ ꯅꯠꯇꯦ, ꯍꯥꯟꯅꯗꯒꯤꯁꯨꯅꯤ ꯃꯥꯒꯤ ꯊꯣꯛꯄ ꯏꯪꯅ ꯇꯞꯅ ꯂꯩꯖꯕ ꯑꯁꯤꯅꯤ꯫ ꯃꯁꯛ ꯍꯥꯏꯔ ꯊꯣꯏꯅ ꯊꯤꯕ ꯅꯠꯇꯦ, ꯀꯅꯥꯒꯨꯝꯕꯅ ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯦꯛꯇ ꯃꯇꯣꯛꯏ꯫ ꯃꯤꯒꯤ ꯍꯥꯏꯕꯗꯨꯅꯤ, ꯀꯅꯥꯕꯨ ꯉꯥꯏꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯀꯨꯟꯖꯣ ꯏꯃꯣꯒꯤ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩ, ꯏꯃꯣꯒꯤ ꯒꯥꯔꯤꯁꯨ ꯌꯥꯝꯅ ꯂꯩ꯫ ꯏꯃꯣꯒꯤ ꯒꯥꯔꯤ ꯇꯣꯜꯍꯟꯅ ꯊꯧꯕꯅꯤ꯫ ꯃꯥꯅ ꯄꯨꯁꯤꯟꯕꯤꯗꯨꯅ ꯀꯨꯟꯖꯣꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯕꯅꯤ꯫ ꯏꯃꯣꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ, ꯂꯟ ꯊꯨꯝ, ꯄꯥꯏꯔꯤꯕ ꯁꯦꯜ ꯏꯝꯐꯥꯜ ꯑꯁꯤꯗ ꯍꯥꯏꯅꯩ꯫ ꯀꯨꯟꯖꯣ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩ ꯔꯥ ꯆꯥꯔꯥ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯁꯅꯥꯝꯕꯤ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦꯍꯦ ꯑꯏꯪꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯪꯒꯣꯝ ꯊꯤꯜꯂꯛꯇ꯭ꯔꯤꯁꯤꯕꯣ? ꯏꯃꯣ ꯑꯌꯨꯛꯀꯤ ꯆꯦꯕꯥꯎ ꯄꯥꯅ ꯃꯊꯧꯒ ꯆꯤꯟꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤ, ꯅꯪꯕꯨ ꯃꯥ ꯉꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯆꯠꯇꯨꯅ ꯂꯧꯔꯨꯕ ꯀꯩꯗꯧꯒꯦ? ꯑꯩꯁꯨ ꯆꯤꯟꯈ꯭ꯔ ꯄꯣꯠꯅꯤꯅꯦ, ꯑꯗꯨꯅꯕꯨ ꯃꯥꯅ ꯊꯤꯜꯂꯛꯍꯜꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯀꯨꯟꯖꯣꯕꯨꯔ ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯂꯧꯍꯜꯂꯨꯔꯣ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯨꯟꯖꯣ ꯇꯥꯏ꯫ ꯀꯨꯟꯖꯣ ꯃꯥꯅ ꯑꯣꯏꯅ, ꯏꯇꯩꯃꯁꯦ, ꯌꯨꯝꯕꯨ ꯀꯗꯥꯏꯋꯥꯏꯗꯅꯣ? ꯑꯩ ꯍꯦꯛꯇ ꯂꯧꯖꯔꯨꯔꯒꯦ꯫ ꯌꯨꯝꯗꯒꯤ ꯅꯠꯇꯦꯗ, ꯇꯨ ꯂꯩꯔꯛ ꯃꯆꯤꯟꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯣ, ꯍꯣꯏ ꯏꯇꯩꯃꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯆꯧꯕ ꯁꯪꯒꯣꯝꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯁꯅꯥꯝꯕꯤ ꯑꯆꯧꯕ ꯎꯕꯗ, ꯍꯩꯃꯥ, ꯑꯆꯧꯕ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯂꯥꯛꯀꯦ ꯇꯧꯔꯝꯃꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯁꯪꯒꯣꯝꯗꯣ ꯈꯔ ꯊꯦꯡꯅ ꯂꯥꯛꯑꯦ, ꯑꯗꯨꯅꯅꯦ ꯃꯥꯕꯣ꯫ ꯍꯣꯏ, ꯑꯗꯣ ꯃꯥꯕꯣ, ꯏꯃꯥꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯏ, ꯏꯃꯥ ꯀꯩꯊꯦꯜ ꯀꯥꯔꯨꯅꯤ ꯍꯥꯏꯅ꯫ ꯍꯣꯏ, ꯃꯈꯣꯏ ꯄꯥꯕꯣ, ꯁꯦꯜ ꯌꯥꯎꯔꯗꯤ ꯈꯤꯇ ꯄꯤꯕꯤꯒꯣ꯫ ꯏꯃꯣ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯨꯄꯥ 200 ꯂꯧꯊꯣꯛꯇꯨꯅ, ꯁꯦ꯫ ꯑꯆꯧꯕ ꯁꯦꯜꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯝꯕꯤ ꯑꯆꯧꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯃꯥ ꯑꯁꯤꯅ ꯈꯥ ꯋꯥꯡ ꯆꯦꯟꯒꯗꯧꯔꯤꯕꯅꯤ, ꯃꯥꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯕ ꯃꯈꯩ ꯌꯨꯝ ꯑꯗꯣ ꯐꯩꯒꯥꯛ ꯐꯩꯅ ꯄꯨꯏ꯫ ꯅꯣꯡꯃꯇ ꯃꯃꯥꯗꯨꯅꯒ ꯆꯥꯛ ꯊꯣꯡꯕꯤꯕ ꯅꯠꯇꯦ, ꯃꯥꯅ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯧꯏ꯫ ꯏꯃꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯩꯊꯦꯜꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯃꯥꯁꯨ ꯃꯐꯝꯍꯟꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ, ꯂꯣꯏꯗ ꯂꯩꯔꯦ꯫ ꯀꯥꯏꯗꯦ, ꯀꯩꯊꯦꯜꯒꯅꯦ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩ ꯀ꯭ꯋꯥꯒ ꯌꯣꯜꯂꯨꯔꯅꯨ ꯍꯥꯏꯔꯕꯅꯤ, ꯃꯥꯒꯤ ꯀ꯭ꯋꯥ ꯆꯥꯅꯤ ꯍꯥꯏꯅ ꯀꯅꯥꯒꯤ ꯄꯥꯈꯪ ꯃꯆꯥ ꯐꯥꯎꯕ ꯆꯥꯔꯅꯤ꯫ ꯑꯗꯩꯗꯤ ꯀꯩꯊꯦꯜꯒ ꯊꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯈꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯅꯦ ꯂꯩꯁꯥꯗꯨꯅ ꯂꯩꯕ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯀꯨꯟꯖꯣ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕ ꯑꯗꯨꯗ ꯑꯏꯪꯕꯤꯒꯤ ꯃꯒꯨꯟꯕꯨ ꯈꯪꯅꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯀꯨꯟꯖꯣꯅ ꯁꯅꯥꯝꯕꯤꯗ, ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯇꯩꯃꯁꯤ, ꯑꯣꯅꯦ, ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯗꯣ ꯑꯏꯪꯕꯤ ꯀꯧꯏ, ꯆꯍꯤ 18-19 ꯃꯨꯛꯇ ꯁꯨꯔꯝꯈꯤꯅꯤ, ꯃꯆꯥ 2 ꯂꯩꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯊꯤꯗꯨꯅ ꯑꯥꯗ ꯂꯩꯈ꯭ꯔꯦ, ꯃꯥꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯦꯛ ꯇꯧꯗꯨꯅ ꯃꯆꯥ 2ꯁꯦ ꯌꯣꯛꯂꯤꯕꯁꯤꯅꯤ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅꯒꯗꯤ ꯀꯩꯝꯇ ꯌꯦꯡꯕꯤꯗ꯭ꯔꯕ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯦꯡꯗ ꯃꯥꯜꯂꯦꯗ, ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ, ꯃꯌꯨꯝꯁꯨ ꯁꯤꯗꯒꯤ ꯅꯠꯇꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯦ ꯃꯥꯅ ꯂꯩꯗꯨꯅ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯊꯧꯅꯥꯒꯗꯤ ꯐꯈ꯭ꯔꯕ, ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯇꯦꯡ yaudana ꯃꯆꯥ ꯌꯣꯛꯀꯅꯤ ꯍꯥꯏꯅ ꯌꯣꯛꯂꯤꯕꯁꯤꯅꯤ꯫ ꯐꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯨꯝꯕꯅꯒꯅꯦ ꯉꯝꯕ ꯅꯠꯇꯦ꯫ ꯏꯃꯣꯅ ꯇꯥꯞ ꯑꯣꯛꯂꯒ, ꯀꯗꯥꯏꯗꯒꯤ ꯉꯝꯃꯅꯤ, ꯅꯪꯗꯤ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯃꯤ ꯅꯦꯛꯇꯨꯅ ꯊꯣꯡꯅꯤꯡꯉꯤ꯫ ꯍꯣ, ꯑꯩꯁꯨꯅꯦ ꯑꯗꯨꯅꯕꯨ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯃꯣ ꯀꯨꯟꯖꯣꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯨꯟꯖꯣ, ꯅꯊꯧ ꯇꯧ, ꯅꯈꯣꯏ ꯅꯇꯩꯃꯁꯤꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕꯗꯤ ꯍꯣꯔꯦꯟ ꯐꯥꯎꯕ ꯂꯣꯏꯔꯔꯣꯏ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯉꯥꯡꯕꯁꯤꯗꯤ ꯊꯧꯅꯥ ꯐꯈ꯭ꯔꯦ, ꯖꯒꯠꯁꯤꯒꯤ ꯄꯥꯎ ꯃꯥꯅ ꯈꯪꯗꯕ ꯂꯩꯇꯦ꯫
ꯈꯪꯅꯤꯡꯕꯒ ꯂꯩꯔꯗꯤ ꯅꯇꯩꯃꯁꯤꯗ ꯂꯣꯏꯅ ꯍꯪꯉꯨ ꯃꯥꯅꯅꯦ ꯁꯤꯠ ꯅꯥꯟꯅ ꯈꯨꯝꯃꯛꯀꯅꯤ ꯑꯁꯦꯡꯕꯃꯛꯁꯨꯅꯦ ꯁꯅꯥꯝꯕꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯇꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒ ꯀꯧꯅꯩ ꯉꯥꯡꯅꯩ ꯃꯥꯕꯨ ꯌꯥꯗꯕ ꯅꯨꯡꯁꯤꯗꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯔꯤ ꯑꯌꯥꯝꯕ ꯃꯉꯣꯟꯗ ꯂꯤꯔꯦ ꯃꯗꯨꯃꯛꯅ ꯃꯥꯅꯁꯨ ꯈꯪꯂꯨꯕꯅꯤ ꯀꯨꯟꯖꯣ ꯃꯥꯁꯨ ꯑꯏꯪꯕꯤꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨꯒ ꯍꯥꯏꯅꯔꯤꯕ ꯑꯗꯨꯗ ꯏꯇꯥꯏ ꯇꯥꯏꯌꯣꯟꯅꯕ ꯑꯃꯒꯨꯝꯅ ꯐꯥꯎꯏ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯊꯟꯇ ꯈꯟꯖꯔꯛꯏ ꯀꯩꯁꯨ ꯅꯠꯇꯕꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯨꯝ ꯑꯣꯏꯔꯔꯦ ꯁꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉꯤ ꯏꯕꯣꯍꯜ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥꯅꯦꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯡ ꯐꯨꯠꯂꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯑꯣ ꯂꯣꯏꯗꯧꯔꯦ ꯅꯪꯅ ꯂꯣꯏꯗꯧꯔꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ ꯍꯥ ꯂꯣꯏꯕꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦꯕ ꯅꯠꯇ꯭ꯔꯣ ꯅꯪꯁꯨꯅꯦ ꯉꯟꯅ ꯆꯥꯅꯤꯡꯂꯕꯗꯤ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯦ ꯐꯃꯨꯡꯗꯒꯤ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯗꯨꯅꯇ ꯂꯩ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯅꯨꯄꯥꯒ ꯌꯥꯝꯅ ꯃꯥꯟꯅꯈꯤꯗ꯭ꯔꯦ ꯑꯦ ꯅꯪꯅꯒ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯅꯒ ꯏꯟꯖꯥꯡ ꯁꯦꯝꯕꯗꯨꯅꯤ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯗꯨꯗꯅꯦꯕ ꯅꯪꯅ ꯐꯩ ꯍꯥꯏꯒꯗꯧꯔꯤꯕꯁꯦ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯟꯅꯁꯨ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯊꯥꯏꯅꯒꯨꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯗꯣ ꯂꯩꯔꯤꯉꯩꯗꯗꯤ ꯏꯃꯥ ꯏꯆꯥ ꯈꯠꯅꯗꯅ ꯆꯩꯅꯗꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯄꯥꯡꯕꯤꯒꯦ ꯌꯦꯡꯕꯕꯨ ꯉꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛ ꯑꯃꯨꯛ ꯂꯥꯛꯄꯗꯒꯤꯗꯤꯅꯦ ꯃꯧ ꯊꯤꯅꯅꯕ ꯍꯥꯏꯔꯅꯤ ꯍꯥꯏꯌꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯉꯥꯏꯔꯤ ꯅꯆꯥꯅꯨꯄꯤ ꯍꯣꯡꯈꯤꯕꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯣꯏꯈꯤꯕꯗ ꯑꯍꯤꯡꯒ ꯇꯨꯝꯗꯕ ꯃꯈꯩ ꯈꯥꯡꯕꯗꯣ ꯋꯥꯏꯌꯦ ꯅꯪꯉꯦ ꯍꯥꯏꯗꯨꯅ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛꯂꯣ ꯑꯩꯗꯤ ꯍꯥꯏꯔꯅꯤ ꯏꯃꯧꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯒꯦ ꯉꯝꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯒ ꯇꯧꯕ ꯅꯈꯣꯏꯅꯗꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯋꯥꯅꯤ ꯁꯈꯤ ꯉꯥꯡꯂꯤꯕ ꯃꯈꯩ ꯈꯨꯝꯂꯛꯄꯗꯨꯗ ꯏꯕꯣꯍꯜ ꯃꯈꯥ ꯇꯥꯅ ꯉꯥꯡꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯍꯣꯏ ꯊꯤꯔꯣ ꯅꯪꯅ ꯑꯣꯏꯅ ꯊꯤꯔꯣ ꯀꯗꯥꯏ ꯉꯥꯗꯣ ꯑꯩ ꯉꯧꯕꯤꯔꯛꯑꯒꯦ ꯏꯕꯣꯍꯜ ꯇꯟꯅ ꯃꯩꯅꯥꯛ ꯆꯪꯗꯨꯅ ꯉꯥꯗꯣ ꯃꯥꯅ ꯉꯧꯗꯨꯅ ꯁꯈꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯏ ꯀꯨꯟꯖꯣ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯦꯡ ꯋꯥꯟꯕ ꯊꯣꯔꯛꯏ ꯑꯌꯤꯡꯕꯤ ꯆꯟꯗꯟ ꯆꯋꯥ ꯅꯤꯡꯊꯤꯅ ꯊꯤꯟꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯔꯤꯝꯇ ꯂꯣꯠꯁꯤꯟꯗꯦ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯁꯛꯇꯝ ꯑꯣꯏꯅ ꯆꯟꯗꯟ ꯐꯤ ꯅꯤꯡꯊꯤꯅ ꯊꯤꯜꯂꯤ ꯅꯤꯡꯊꯤꯅ ꯏꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯧꯗꯨ ꯃꯥꯜꯂꯤ ꯑꯌꯤꯡꯕꯤ ꯏꯪꯅ ꯂꯦꯝꯅ ꯐꯖꯩ ꯆꯪꯈꯣꯜꯂꯤ ꯀꯨꯟꯖꯣꯅ ꯃꯤ ꯆꯤꯜꯂꯤ ꯍꯥꯏꯅ ꯈꯔ लापना लेप्तुना ꯂꯩ ꯑꯌꯤꯡꯕꯤ ꯎꯏ ꯀꯨꯟꯖꯣꯅ ꯂꯦꯞꯂꯤꯕ ꯑꯗꯣ ꯇꯥꯟ ꯈꯪꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯁꯠ ꯊꯥꯗꯣꯛꯈꯤ ꯑꯌꯤꯡꯕꯤꯅ ꯀꯨꯟꯖꯣꯗ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯀꯨꯟꯖꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯪꯂꯛꯏ ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯔꯤ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯣ ꯆꯦꯡꯒ ꯍꯋꯥꯏꯒ ꯆꯦꯡꯕꯨ ꯀꯌꯥꯅꯣ ꯆꯦꯡ ꯍꯥꯏꯔꯒ ꯌꯥꯔꯕ꯭ꯔꯅꯦ ꯀꯤꯂꯣ 5 ꯀꯨꯟꯖꯣ ꯃꯥꯅ ꯍꯥꯏꯒꯗꯕ ꯑꯗꯨ ꯈꯛꯇ ꯑꯗꯨꯝ ꯍꯥꯏ ꯑꯌꯤꯡꯕꯤ ꯀꯨꯟꯖꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯌꯤꯡꯕꯤꯅ ꯑꯗꯣ ꯇꯥꯗ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯇꯥꯗ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯖꯒꯦ ꯑꯧ ꯍꯣꯏ ꯌꯥꯅꯤ ꯀꯧꯕꯤꯌꯨ ꯑꯌꯤꯡꯕꯤ ꯀꯨꯟꯖꯣꯒꯤ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯅꯣꯛꯅꯤꯡꯗꯨꯅ ꯅꯣꯛꯇꯨꯅ ꯇꯥꯗꯁꯦ ꯏꯀꯥꯏꯕꯒ ꯌꯥꯝꯅ ꯊꯤꯒꯟꯕ ꯃꯥꯜꯂꯤ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯋꯥꯂꯥꯟꯒ ꯌꯥꯝꯅ ꯉꯥꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥ ꯉꯥꯡꯕꯗ ꯁꯦꯜ ꯇꯤꯡꯕꯁꯨ ꯅꯠꯇꯦ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯋꯥ ꯉꯥꯡꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯤ ꯑꯗꯨꯒꯗꯣ ꯀꯥꯎꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯀꯨꯟꯖꯣ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯏ ꯅꯠꯇꯦꯗ ꯅꯠꯇꯦ ꯇꯥꯗꯕꯨ ꯃꯐꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤ ꯏꯇꯝꯁꯤ ꯈꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯈꯤꯕ ꯇꯥꯔꯤꯅꯦ ꯑꯩꯈꯣꯏ ꯏꯅꯝꯁꯤ ꯍꯣꯏꯒꯤ ꯊꯕꯛꯇꯤ ꯂꯣꯏꯕ ꯈꯝꯕꯒ ꯅꯥꯏꯕ ꯅꯠꯇꯦ ꯊꯕꯛꯄꯨꯗꯤ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯀꯨꯟꯖꯣ ꯄꯣꯠ ꯆꯩꯗꯨ ꯄꯨꯗꯨꯅ ꯊꯨꯅ ꯂꯥꯛꯏ ꯑꯌꯤꯡꯕꯤ ꯀꯨꯟꯖꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯛꯅꯅꯤꯡꯕ ꯑꯃꯗꯨꯝ ꯍꯦꯟꯅ ꯁꯨꯝ ꯐꯥꯎꯔꯛꯏ ꯀꯨꯟꯖꯣ ꯑꯌꯤꯡꯕꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯋꯥꯉꯥꯡ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯇꯧ ꯂꯧꯔꯛꯄ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯃꯗꯨꯗ ꯃꯥꯁꯨ ꯑꯌꯤꯡꯕꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯅꯤꯡꯂꯛꯏ ꯀꯔꯤꯒꯤ ꯈꯪꯅꯤꯡꯗꯅꯤ ꯑꯌꯤꯡꯕꯤ ꯃꯧ ꯑꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯇꯅꯤ ꯀꯔꯤ ꯋꯥꯠꯂꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯨꯟꯖꯣ ꯃꯅꯤꯡꯇꯝꯅ ꯍꯤꯡꯂꯤꯕ ꯄꯥꯈꯪ ꯑꯃꯅꯤ ꯑꯁꯨꯝꯅ ꯑꯅꯤꯁꯤ ꯑꯃꯒ ꯂꯣꯟꯗꯤꯟꯅꯕ ꯈꯔ ꯍꯧꯅꯔꯛꯏ ꯀꯨꯟꯖꯣ ꯉꯁꯤꯗꯤ ꯊꯥꯒꯤ ꯁꯦꯜ ꯐꯪꯉꯦ ꯍꯥꯏꯅ ꯃꯌꯨꯝ ꯑꯗꯨꯗ ꯀꯨꯝꯅꯅꯕ ꯊꯣꯛꯂꯛꯏ ꯑꯌꯤꯡꯕꯤ ꯀꯨꯟꯖꯣ ꯎꯕꯗ ꯇꯥꯗ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯁꯥꯒꯗꯣ ꯌꯥꯝ ꯅꯥꯜꯂꯤꯗꯨꯕꯣ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯌꯨꯝꯗ ꯆꯠꯇꯣꯏꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯆꯨꯝꯅ ꯁꯨꯝ ꯆꯠꯂꯨꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯄꯗ ꯅꯨꯡꯉꯥꯏꯅ
ꯆꯠꯅꯅꯕ ꯁꯦ ꯀ꯭ꯋꯥꯁꯦ ꯃꯇꯞ ꯑꯃ ꯆꯥꯕꯤꯈꯨ. ꯑꯩꯗꯤ ꯀ꯭ꯋꯥꯁꯦ ꯆꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯔꯕꯅꯤꯅ ꯆꯥꯕ ꯇꯥꯕꯅꯤ. ꯍꯩꯃꯥ, ꯅꯨꯄꯥꯅꯕꯨ ꯀ꯭ꯋꯥ ꯆꯥꯗꯕ? ꯃꯁꯤꯗꯤꯅꯦ ꯍꯤꯗꯥꯛ ꯃꯅꯥꯒ ꯍꯥꯞꯄ ꯅꯠꯇꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ. ꯀꯨꯟꯖꯣ ꯀ꯭ꯋꯥꯗꯨ ꯂꯧꯗꯨꯅ ꯆꯥꯁꯤꯜꯂꯤ. ꯇꯥꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ? ꯋꯥꯡꯒꯣꯏꯗꯒꯤ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ. ꯑꯗꯨꯗꯤ ꯐꯅ ꯂꯥꯞꯄꯤꯅꯤꯀꯣ ꯇꯥꯗ. ꯂꯥꯞꯄꯤ, ꯇꯟꯕꯨ ꯇꯜꯂꯤꯗ. ꯀꯩꯅꯣꯅꯦ ꯇꯥꯗ, ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯕꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯅꯨꯡꯉꯥꯏ, ꯅꯨꯡꯉꯥꯏꯕ ꯇꯥꯕꯅꯤ. ꯀꯔꯤ ꯋꯥꯠꯂꯤ? ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ. ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯈꯣꯏꯒꯨꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯅꯨꯡꯇꯤꯒꯤ ꯎꯔꯤ. ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯦ ꯃꯐꯝꯁꯤꯗ ꯂꯩꯔꯒꯅ ꯍꯦꯟꯅ ꯈꯪꯕꯒꯨꯝꯁꯨ ꯇꯧꯏ. ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ, ꯄꯨꯟꯁꯤꯁꯦ ꯀꯔꯝꯅ ꯍꯤꯡꯅꯔꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯎꯔꯦ, ꯂꯣꯏꯅ ꯈꯪꯏ. ꯑꯏꯪꯕꯤ ꯀꯨꯟꯖꯣꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ. ꯈꯪꯗꯦꯗ ꯇꯥꯗ, ꯄꯨꯟꯁꯤꯁꯦ ꯈꯜꯂꯨꯗꯕ ꯑꯣꯏꯍꯟꯅꯤꯡꯗꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯦ. ꯑꯁꯨꯝꯅ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ. ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗꯦ. ꯇꯥꯗꯁꯨ ꯀꯅꯥꯅ ꯈꯪꯕ, ꯉꯁꯤ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯅ ꯍꯌꯦꯡ ꯍꯜꯂꯛꯇꯕꯁꯨ. ꯃꯥꯅꯤ ꯃꯥꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯜꯂꯛꯈꯤꯒꯅꯤ. ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯑꯩ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ. ꯇꯥꯗ, ꯁꯦ ꯀ꯭ꯋꯥ ꯃꯌꯣꯝ ꯑꯁꯤꯒ ꯄꯨꯕꯤꯈꯣ. ꯏꯃꯥ ꯈꯣꯏꯗ ꯄꯤꯖꯕꯤꯌꯨ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ. ꯑꯏꯪꯕꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯃꯇꯝ ꯀꯨꯏꯅ ꯀꯅꯥ ꯑꯃꯠꯇꯗ ꯇꯥꯕ ꯐꯪꯈꯤꯗ꯭ꯔꯕ ꯋꯥꯍꯩ ꯑꯃ ꯉꯁꯤꯇ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯏꯅꯧ ꯅꯧꯊꯣꯔꯛꯏ. ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯖꯅꯤꯡꯕ, ꯁꯣꯏꯍꯟꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡ ꯑꯃꯨꯛ ꯑꯃꯨꯛ ꯌꯧꯔꯛꯄ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯄꯥꯡ ꯃꯄꯥꯡ ꯈꯜꯂꯛꯏ. ꯀꯨꯟꯖꯣ ꯃꯌꯨꯝ ꯌꯧꯕꯗ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯦ. ꯁꯈꯤ ꯃꯆꯥ ꯂꯥꯛꯄ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯕꯨ ꯀꯧꯁꯤꯜꯂꯤ. ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯑꯦꯗꯅ. ꯂꯥꯛꯀꯅꯤ ꯍꯥꯏꯕꯒ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯟꯅ ꯍꯥꯏꯔꯛꯎ ꯌꯥꯗ꯭ꯔꯣ? ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯏꯃꯥꯈꯣꯏ ꯎꯅꯤꯡꯃꯜꯂꯗꯅ ꯂꯥꯛꯑꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ, ꯅꯐꯤ ꯅꯔꯣꯡꯒ ꯍꯣꯡꯂꯔꯣ. ꯀꯨꯟꯖꯣ ꯐꯨꯔꯤꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ, ꯃꯁꯤꯗꯒꯤ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯉꯥ ꯑꯃꯁꯨ ꯆꯥꯔꯁꯤ. ꯁꯈꯤ ꯃꯆꯥꯅ ꯁꯦꯜꯒ ꯁꯤꯟꯅꯔꯛꯄ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯏꯅꯧ ꯅꯧꯊꯣꯔꯛꯏ. ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯑꯁꯨꯝꯅ ꯁꯦꯜꯒ ꯄꯨꯁꯜꯂꯛꯄ ꯑꯁꯤꯗꯤ ꯏꯃꯥꯗꯤ ꯋꯥꯈꯜꯀꯥꯁꯦ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ. ꯀꯨꯟꯖꯣ ꯅꯣꯛꯇꯨꯅ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯗ, ꯃꯁꯤꯗꯒꯤꯗꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯒꯗꯕꯅꯤ. ꯕꯥꯖꯤꯒ ꯏꯃꯥꯒꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ. ꯀꯨꯟꯖꯣ ꯃꯃꯥ ꯃꯆꯥ ꯑꯅꯧꯕ ꯑꯁꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥꯒꯤ ꯏꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯅꯖꯔꯛꯏ. ꯍꯌꯦꯡꯅ ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯗꯧꯔꯤꯕ? ꯁꯈꯤꯒꯤ ꯉꯁꯤꯒꯤ ꯃꯤꯅꯣꯛ ꯀꯌꯥꯝ ꯀꯨꯏꯅ ꯅꯣꯛꯈꯤꯒꯅꯤ? ꯀꯨꯟꯖꯣ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤ. ꯃꯃꯥ ꯏꯕꯦꯝꯃ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡ ꯅꯥꯀꯟꯗꯨꯗ ꯐꯝꯊꯔꯛꯏ. ꯑꯗꯨꯒ ꯇꯨꯝꯂꯕ꯭ꯔꯅꯤ ꯅꯪꯕꯣ? ꯇꯨꯝꯗ꯭ꯔꯤ ꯏꯃꯥ. ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯑꯃꯇꯪ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ. ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯏꯆꯥꯅ ꯆꯠꯈ꯭ꯔꯒ ꯅꯪ ꯕꯥꯖꯤꯒ ꯑꯩꯒ ꯈꯛ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕꯁꯤ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯏꯆꯥꯁꯨ ꯃꯅꯨꯡ ꯃꯇꯝꯁꯨ ꯆꯥꯔꯤ. ꯏꯆꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯗꯤ ꯅꯨꯄꯤꯗꯣ ꯊꯤꯅꯅꯕ ꯇꯧꯔꯁꯤ. ꯀꯨꯟꯖꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯏꯃꯥ? ꯑꯁꯦꯡꯕꯃꯛꯀꯤ ꯏꯆꯥꯒꯤ ꯈꯪꯅꯕꯒ ꯂꯩꯇꯕ꯭ꯔꯥꯅꯦ? ꯂꯩꯇꯦꯗ ꯏꯃꯥ. ꯑꯗꯨꯗꯤ ꯏꯃꯥ ꯈꯣꯏꯅ ꯊꯤꯔꯒꯦ ꯌꯥꯔꯕ꯭ꯔꯣ? ꯉꯥꯏꯈꯣꯗ ꯏꯃꯥ, ꯌꯥꯝꯅ ꯊꯦꯡꯕꯁꯨ ꯅꯠꯇꯦ, ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯤ. ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯑꯃꯗꯤ ꯈꯜꯂꯒ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅꯔꯒ ꯂꯩꯕꯅꯗꯤ ꯐꯩꯗꯅ. ꯍꯣꯏ ꯏꯃꯥ, ꯑꯗꯨꯅ ꯇꯞꯅ ꯈꯟꯅꯔꯁꯤ. ꯍꯣꯏ ꯍꯣꯏ, ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ, ꯏꯆꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ. ꯏꯃꯥꯁꯨ ꯇꯨꯝꯃꯨꯔꯒꯦ. ꯑꯗꯨꯕꯨ ꯅꯪꯅꯦ ꯋꯥꯈꯜꯗꯤ ꯈꯜꯂꯨꯀꯣ ꯏꯃꯥꯒꯤ ꯀꯨꯟꯖꯣ. ꯀꯨꯟꯖꯣ ꯃꯃꯥꯅ ꯃꯧ ꯄꯜꯂꯛꯄꯒ ꯀꯗꯥꯏꯗꯒꯤ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯅꯣ ꯈꯪꯗꯦ. ꯑꯏꯪꯕꯤ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯈꯪꯍꯧꯗꯅ ꯆꯣꯡꯊꯣꯔꯛꯏ. ꯀꯨꯟꯖꯣ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡꯅ ꯍꯤꯞꯊꯗꯨꯅ, ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯣ? ꯁꯤꯒꯨꯝꯕ ꯈꯜꯍꯩꯗꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯅꯗꯦ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯕꯤ ꯃꯃꯥ ꯑꯃꯅꯤ. ꯑꯩꯅ ꯄꯥꯈꯪꯉꯤ. ꯀꯨꯟꯖꯣ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ. ꯑꯗꯨꯒ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯋꯥꯈꯜꯅꯤꯗ. ꯀꯨꯟꯖꯣ ꯊꯃꯣꯏꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯗꯦ. ꯈꯜꯂꯛꯂꯤꯕ ꯐꯥꯎꯔꯛꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯅꯝꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯈ꯭ꯔꯦ. ꯁꯅꯥꯝꯕꯤ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯏ. ꯑꯌꯤꯡꯕꯤ, ꯀꯗꯥꯏꯅꯣꯅꯦ ꯅꯪꯕꯣ? ꯏꯅꯝꯁꯤ, ꯀꯩ ꯂꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯗꯥꯏ? ꯍꯋꯥꯏ ꯀꯥꯡꯇꯛꯇꯣ ꯀꯤꯂꯣ ꯑꯃꯇ ꯄꯤꯔꯛꯑꯣ. ꯑꯌꯤꯡꯕꯤ ꯍꯋꯥꯏ ꯑꯣꯟꯗꯨꯅ ꯄꯤ. ꯃꯁꯤꯅ ꯃꯐꯔꯦ ꯏꯕꯦꯝꯃ, ꯏꯟꯖꯥꯡ ꯑꯃ ꯍꯦꯛ ꯂꯩꯔꯛꯇꯕꯗꯅꯦ ꯃꯁꯤꯗ ꯍꯦꯛꯇ ꯇꯥꯏ. ꯃꯥꯅꯤ ꯏꯅꯝꯁꯤ, ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯋꯥꯠꯄ ꯌꯥꯕ ꯅꯠꯇꯦ.
ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯅꯈꯣꯏ ꯅꯨꯄꯥꯗꯨꯕꯨ ꯅꯪ ꯅꯥꯛꯇꯒ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯋꯥꯅꯤ? ꯂꯥꯛꯇ꯭ꯔꯦꯗ ꯏꯅꯝꯁꯤ, ꯂꯥꯛꯇꯕꯁꯤꯅꯁꯨ ꯐꯔꯦ. ꯍꯩꯃꯥ, ꯅꯪꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯈꯪꯗꯦꯗ, ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ. ꯏꯆꯥ ꯑꯅꯤꯁꯨ ꯂꯩꯔꯕꯁꯤꯕꯨ. ꯈꯪꯗ꯭ꯔꯦꯅꯦ, ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯐꯕ ꯖꯥꯠ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯑꯌꯤꯡꯕꯤ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯑꯇꯩ ꯂꯥꯏꯔꯤ ꯏꯅꯝꯁꯤ, ꯏꯅꯝꯁꯤ ꯈꯣꯏꯗ ꯂꯩꯕ ꯅꯨꯄꯥꯗꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯈꯥꯔꯣꯝꯗꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯀꯥꯎꯈ꯭ꯔꯦꯗ. ꯊꯥꯒꯤ ꯁꯦꯜ ꯄꯤꯈꯤꯕꯅꯦ, ꯑꯗꯨꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯌꯨꯝꯗ ꯀꯨꯝꯈꯤꯕꯅꯤ. ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ. ꯐꯕꯅꯤ ꯐꯕꯅꯤ. ꯑꯩꯈꯣꯏꯁꯨꯅꯦ ꯀꯌꯥꯗꯤ ꯅꯛꯁꯤꯟꯅꯗꯦꯗ, ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯂꯩꯔꯕ ꯀꯥꯟꯗ ꯈꯛꯇꯅꯤ. ꯀꯧꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨꯅ ꯐꯕꯕꯨꯗꯤ ꯑꯗꯨꯝ ꯃꯥꯜꯂꯤ. ꯏꯪꯁꯨ ꯇꯞꯄꯤ, ꯅꯤꯁꯥꯁꯨ ꯆꯥꯗꯕ ꯃꯥꯜꯂꯤ. ꯇꯧꯕꯕꯨꯗꯤ ꯃꯈꯥꯔꯣꯝꯒꯤ ꯃꯤꯁꯤꯡꯁꯦ ꯐꯩ, ꯑꯌꯥꯝꯕ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ. ꯍꯣꯏ ꯑꯗꯨꯕꯨꯗꯤ. ꯑꯗꯨꯕꯨ ꯏꯅꯝꯁꯤ, ꯃꯥꯕꯨ ꯄꯥꯈꯪꯂꯣ? ꯈꯪꯗꯦꯅꯦꯍꯦ, ꯑꯩꯁꯨ ꯅꯣꯡꯃꯇ ꯍꯪꯗꯦ. ꯅꯪ ꯇꯥꯗꯕꯨꯗꯤ ꯈꯪꯉꯝꯒꯅꯤ. ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯃꯥꯜꯂꯤꯀꯣ. ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ, ꯈꯟꯗꯦꯗ, ꯌꯦꯡꯕꯗ ꯏꯪ ꯇꯞꯄ ꯃꯣꯡ ꯍꯥꯗꯅ ꯎꯕꯗꯨꯗ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅ ꯍꯪꯕꯅꯤ. ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯀꯔꯤꯝꯇ ꯊꯥꯖꯗ꯭ꯔꯦ. ꯑꯐꯕ ꯏꯪꯕ ꯇꯞꯄ ꯃꯥꯜꯂꯒ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯨꯟꯖꯣꯒꯤ ꯃꯆꯠ ꯍꯪꯕ ꯌꯥꯕ, ꯈꯪꯕ ꯌꯥꯕ ꯈꯪꯅꯅꯕ ꯍꯪꯕ ꯍꯧꯔꯛꯏ. ꯁꯅꯥꯝꯕꯤ ꯃꯥꯁꯨ ꯃꯥꯅ ꯈꯪꯕ ꯑꯎꯕ ꯑꯗꯨꯗꯤ ꯂꯣꯏꯅ ꯍꯥꯏ, ꯂꯣꯏꯅ ꯇꯝꯃꯤ. ꯀꯨꯟꯖꯣ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯍꯜꯂꯛꯏ. ꯀꯨꯟꯖꯣ ꯍꯜꯂꯛꯄꯗ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯀꯨꯟꯖꯣꯅ ꯑꯌꯤꯡꯕꯤꯗ, ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯑꯝꯇ ꯆꯥꯒꯦ ꯉꯁꯤꯗꯤ. ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯩꯃꯥ, ꯇꯥꯗꯕꯨ ꯀ꯭ꯋꯥ ꯆꯥꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯆꯥꯗꯤ, ꯑꯗꯨꯕꯨ ꯆꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ. ꯀꯔꯤꯒꯤꯅꯣ ꯇꯥꯗ ꯑꯗꯨꯗꯤ? ꯅꯍꯥꯟ ꯅꯪꯅ ꯇꯞꯂꯛꯄ ꯀ꯭ꯋꯥꯗꯣ ꯌꯥꯝꯅ ꯍꯥꯎ, ꯃꯍꯥꯎ ꯀꯥꯎꯕ ꯉꯝꯗ꯭ꯔꯤ. ꯉꯁꯤꯁꯨ ꯅꯍꯥꯟꯒꯤ ꯑꯗꯨꯝꯅ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ, ꯇꯥꯗꯁꯤ ꯖꯥꯠ ꯖꯥꯠꯅꯤꯀꯣ, ꯃꯑꯣꯡꯗꯤ ꯏꯃꯥꯟ ꯃꯥꯟꯗꯅ. ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯈꯜ ꯃꯊꯦꯜ ꯑꯣꯏꯔꯝꯃꯤ. ꯑꯌꯤꯡꯕꯤ ꯀ꯭ꯋꯥꯗꯣ ꯑꯃ ꯂꯥꯟꯁꯤꯜꯂꯤ. ꯀꯨꯟꯖꯣ ꯀ꯭ꯋꯥꯗꯨ ꯆꯥꯗꯨꯅ, ꯇꯣ, ꯍꯥꯎꯋꯦ ꯍꯥꯏꯕ ꯅꯪꯒꯤ ꯀ꯭ꯋꯥꯁꯦ. ꯑꯩꯁꯦ ꯀ꯭ꯋꯥꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯑꯣꯏꯈꯤꯗꯅ. ꯑꯣꯏꯔꯒ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯑꯩꯅ ꯈꯪꯅ ꯇꯞꯀꯗꯧꯔꯤꯕꯅꯤ. ꯅꯨꯡꯉꯥꯏꯅꯦ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯋꯥꯁꯦ. ꯅꯠꯇꯦ ꯇꯥꯗ, ꯑꯗꯨꯕꯨ ꯇꯥꯗꯕꯨ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ? ꯑꯁ, ꯀꯗꯥꯏꯗꯒꯤꯅꯣꯗ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄ. ꯂꯋꯥꯏꯗ ꯑꯗꯨꯛ ꯄꯣꯛꯄꯒꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯈꯦꯠꯅꯗꯨꯅ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯅ ꯎꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ. ꯑꯩ ꯄꯥꯈꯪ ꯀꯣꯟꯁꯦꯡꯅꯤ. ꯍꯩꯃꯥ, ꯇꯥꯗꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕ? ꯍꯣꯏ, ꯄꯥꯈꯪꯅꯤ. ꯑꯩꯗꯤ ꯀꯅꯥꯅ ꯈꯪꯉꯨꯔꯅꯤ, ꯅꯍꯥꯃꯈꯩ ꯅꯨꯄꯤ ꯊꯤꯔꯕꯣꯏ ꯅꯤꯡꯉꯨꯔꯤꯕꯅꯤ. ꯊꯤꯗꯦ. ꯑꯩꯅ ꯂꯧꯒꯗꯕ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ, ꯐꯪꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ. ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ. ꯑꯌꯤꯡꯕꯤꯅ ꯑꯃꯨꯛꯁꯨ, ꯇꯥꯗ, ꯏꯟꯖꯥꯡꯗꯤ ꯀꯩ ꯑꯣꯏꯅ ꯊꯣꯡꯕ ꯇꯥꯔꯦ? ꯈꯪꯗꯦ, ꯑꯔꯩꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯕ ꯍꯥꯏꯕꯗꯨ. ꯇꯥꯗ, ꯁꯦ, ꯊꯥꯡꯖꯤꯡ ꯑꯅꯧꯕꯅꯤ, ꯊꯣꯛꯑꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯩꯔꯛꯄꯅꯤ. ꯇꯥꯗꯁꯨ ꯑꯃ ꯃꯦꯠꯇꯨꯅ ꯆꯥꯔꯨꯆꯨꯑꯣ. ꯏꯍꯦ, ꯑꯩꯅ ꯑꯣꯏꯅ ꯌꯨꯝꯗ ꯀꯨꯝꯂꯨꯕꯒꯤ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ. ꯌꯥꯔꯦꯗ, ꯇꯥꯗꯅꯁꯨ ꯂꯩꯕ ꯀꯥꯟꯗ ꯄꯤꯔꯛꯑꯒ ꯂꯣꯏꯔꯦ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯆꯥꯛ ꯊꯣꯡꯂꯨꯒꯗꯧꯔꯤꯕꯅꯤ. ꯐꯅꯤ ꯇꯥꯗ. ꯀꯨꯟꯖꯣ ꯃꯥꯅ ꯂꯩꯒꯗꯧꯔꯤꯕ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯑꯃꯒ ꯂꯩꯗꯨꯅ ꯂꯥꯛꯂꯤ. ꯁꯈꯤꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ. ꯊꯕꯥ ꯁꯈꯤ ꯎꯕꯗ, ꯏꯅꯦ, ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ? ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯥꯁꯨ ꯂꯩꯇ꯭ꯔꯤ. ꯃꯥ ꯂꯩꯔꯤꯉꯩꯗꯗꯤ ꯃꯥꯅ ꯍꯦꯛ ꯁꯣꯛꯄꯤꯔꯝꯕ. ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯈ꯭ꯋꯥꯡ ꯀꯣꯟꯕꯤ ꯑꯩꯅ ꯇꯥꯔꯦꯗꯅ. ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯦ, ꯏꯃꯧ ꯑꯃ ꯊꯤꯔꯣꯗꯅ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯐꯔꯦ. ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯁꯨ ꯁꯦꯜ ꯊꯣꯛꯂꯦ. ꯍꯣꯏꯅꯦ ꯏꯕꯦꯝꯃ, ꯏꯅꯦꯁꯨ ꯈꯜꯂꯤꯕꯅꯤ. ꯅꯍꯥꯟꯅꯦ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯗ ꯍꯥꯏꯈꯤꯕꯅꯤ. ꯑꯩꯁꯨꯅꯦ ꯅꯨꯄꯤ ꯊꯤꯔꯁꯤ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯇꯤ. ꯍꯩꯃꯥ, ꯀꯨꯟꯖꯣꯕꯣ? ꯍꯣꯏꯅꯦꯍꯦ, ꯑꯩꯅ ꯂꯩꯔꯗꯤ ꯄꯨꯁꯤꯜꯂꯛꯅꯅꯕ ꯇꯧꯔꯣꯅ ꯍꯥꯏꯕꯅꯤ. ꯃꯥꯅ ꯂꯩꯇꯦ, ꯏꯃꯥꯈꯣꯏꯅ ꯊꯤꯗ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯑꯄꯥꯝꯕ ꯌꯦꯡꯉꯣꯅ ꯍꯥꯏꯔꯝꯃꯤꯕꯅꯤ. ꯍꯩꯃꯥ, ꯑꯗꯨꯏꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯏꯅꯦ. ꯏꯅꯦꯒꯤ ꯈꯨꯠꯆꯥꯕꯤ ꯅꯃꯧ ꯑꯃ ꯍꯦꯛ ꯊꯤꯔꯒ ꯂꯣꯏꯔꯦ. ꯏꯁ, ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ, ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯏꯃꯧꯅꯣꯅꯦ ꯑꯩꯅ ꯊꯤꯔꯨꯒꯗꯧꯔꯤꯁꯤꯕꯣ? ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯑꯉꯥꯡ ꯃꯆꯥꯒ ꯆꯦꯟꯕꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯅꯥꯟꯊꯣꯔꯛꯄ ꯁꯪꯗꯦ. ꯍꯦꯔꯥ ꯏꯅꯦ, ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ.
ꯅꯨꯄꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯡꯉꯒ ꯂꯩꯔꯕ ꯀꯥꯟꯁꯤꯗꯕꯨ ꯏꯕꯦꯝꯃ ꯊꯑꯣꯏꯅ ꯊꯤꯔꯒꯦꯅ ꯊꯤꯔꯀꯥꯟꯗꯁꯨꯅꯦ ꯍꯦꯛꯇ ꯐꯪꯗꯦꯅꯦ ꯅꯣꯏꯕꯣ. ꯍꯣꯏ ꯏꯅꯦ, ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯝꯇ ꯋꯥꯔꯨꯅꯨ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗꯤ. ꯏꯅꯦꯅꯕꯨ ꯊꯤꯒꯦ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯀꯣꯛ ꯁꯤꯟꯗꯣꯛꯑꯒ ꯂꯣꯏꯔꯦꯗꯅ. ꯍꯥ, ꯑꯋꯣꯏꯒꯤꯔꯅꯦ? ꯍꯣꯏꯃꯤ ꯏꯅꯦ. ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯅꯪꯅ ꯈꯪꯅꯅꯦ ꯆꯥꯅꯕ ꯂꯩꯔꯗꯤ ꯈꯔ ꯍꯦꯛ ꯁꯤꯜꯂꯛꯑꯣ. ꯏꯃꯧꯅꯅꯦ ꯁꯤꯟꯕꯕꯨ ꯀꯔꯤꯒꯤ ꯐꯔꯣꯏ, ꯍꯦꯛꯇ ꯍꯣꯡꯁꯤ. ꯍꯣꯏ ꯍꯣꯏ, ꯅꯨꯄꯤ ꯑꯐꯕ ꯌꯥꯝꯅ ꯂꯩ. ꯅꯣꯡꯃ ꯏꯅꯦꯅ ꯊꯕꯛ ꯀꯣꯝꯂꯕ ꯀꯥꯟꯗ ꯀꯣꯏꯊꯣꯔꯛꯎ ꯌꯦꯡꯉꯨꯁꯤ. ꯂꯥꯞꯂꯒ ꯆꯠꯀꯗꯕ ꯅꯠꯇꯦꯀꯣ ꯏꯅꯦ. ꯐꯔꯦ ꯐꯔꯦ, ꯅꯨꯡꯉꯥꯏꯔꯦ, ꯍꯦꯛꯇ ꯇꯧꯔꯁꯤ ꯑꯗꯨꯗꯤ. ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁꯨꯝ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯅ ꯋꯥ ꯇꯨꯞꯊꯣꯛꯅꯩ ꯂꯣꯏꯁꯤꯟꯅꯩ. ꯊꯕꯥ ꯍꯥꯟꯅꯗꯒꯤꯁꯨ ꯁꯤꯟꯕ ꯂꯥꯡꯕ ꯍꯩꯕꯗ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ. ꯉꯁꯤꯗꯤ ꯁꯈꯤꯁꯨ ꯍꯦꯛ ꯑꯣꯛꯅꯔꯨꯔꯦ. ꯅꯨꯡꯗꯥꯡ ꯆꯥꯛ ꯇꯣꯡꯅꯕ ꯃꯇꯝꯅꯤ. ꯀꯨꯟꯖꯣ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯑꯏꯪꯕꯤ ꯀꯨꯟꯖꯣ ꯎꯕꯗ, ꯗꯥꯗꯥ, ꯀꯩ ꯂꯩꯔꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯕꯣ? ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ? ꯀꯩ ꯂꯩꯍꯧꯗ꯭ꯔꯒꯦ? ꯆꯥꯔꯦ. ꯉꯁꯤꯁꯨ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯃꯇꯞ ꯑꯃꯇ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ. ꯍꯩꯃꯥ, ꯗꯥꯗꯁꯦ ꯀ꯭ꯋꯥꯗ ꯂꯥꯏꯆꯨꯔꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯦꯀꯣ? ꯈꯪꯗꯦꯗ, ꯃꯌꯥꯝꯅ ꯑꯏꯪꯕꯤꯒꯤ ꯀ꯭ꯋꯥ ꯍꯥꯏꯅ ꯂꯥꯛꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯏꯕ ꯇꯥꯏ. ꯃꯤꯅ ꯊꯥꯞꯅ ꯂꯥꯛꯇꯨꯅ ꯆꯥꯔꯦ, ꯑꯩꯅ ꯏꯅꯛ ꯅꯛꯅ ꯂꯩꯔꯒ ꯀꯩꯗꯧ ꯆꯥꯗꯅꯤ? ꯗꯥꯗꯒꯤ ꯋꯥꯇꯥꯁꯤꯗꯤ. ꯍꯥꯏꯁꯨ ꯍꯥꯏꯅꯩ ꯑꯏꯪꯕꯤꯒꯤ ꯀ꯭ꯋꯥ ꯍꯥꯏꯅ. ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯣꯠꯁꯤꯠ ꯐꯔꯤꯕ ꯑꯁꯤ ꯃꯥꯒꯤ ꯀ꯭ꯋꯥ ꯑꯁꯤꯅꯤ. ꯃꯁꯤꯗꯕꯨ ꯆꯥꯒꯗꯕꯒꯤ ꯏꯝꯐꯥꯜꯒꯤ ꯈꯨꯟꯖꯂꯛ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯈꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯤꯜꯂꯤ. ꯀꯅꯥꯒꯤ ꯅꯍꯥꯗꯒꯤ ꯍꯧꯔꯒ ꯍꯅꯨꯕ ꯃꯌꯥ ꯌꯥꯎꯗꯕ ꯐꯥꯎꯕ ꯑꯏꯪꯕꯤ ꯀ꯭ꯋꯥꯗꯨ ꯇꯞꯅ ꯇꯞꯅ. ꯑꯩꯗꯤ ꯗꯨꯀꯥꯟꯁꯦ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ. ꯑꯦ, ꯀꯔꯤꯒꯤ ꯑꯁꯨꯛ ꯉꯜꯂꯤꯁꯤꯕꯣ? ꯗꯥꯗꯥ, ꯃꯤꯒ ꯑꯩꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦꯗ. ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨ ꯌꯥꯝꯅ ꯄꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯛꯅꯔꯨꯕ ꯃꯥꯌꯣꯛꯅꯔꯨꯕ ꯉꯝꯕ ꯅꯠꯇꯦ. ꯑꯗꯨꯅ ꯗꯨꯀꯥꯟꯁꯦ ꯉꯟꯅ ꯂꯣꯟꯁꯤꯜꯂꯒ ꯏꯆꯥꯁꯤꯡꯒ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯁꯨ ꯆꯨꯝꯃꯤꯕ ꯋꯥꯐꯝ. ꯑꯩꯅ ꯁꯨꯝ ꯎꯕꯗ ꯐꯅ ꯌꯥꯝꯅꯗꯤ ꯂꯥꯛꯏꯅꯦꯀꯣ ꯅꯪꯒꯤꯁꯤꯗꯁꯨ. ꯑꯏꯪꯕꯤ ꯀ꯭ꯋꯥ ꯃꯇꯞꯇꯨ ꯄꯤꯗꯨꯅ, ꯗꯥꯗꯥ, ꯁꯤꯗ ꯂꯩꯔꯦ ꯀ꯭ꯋꯥ ꯍꯥꯏꯕꯗꯣ. ꯀꯨꯟꯖꯣ ꯀ꯭ꯋꯥꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯥꯛꯂꯕ ꯃꯅꯥ ꯑꯗꯨꯗ ꯄꯤꯛꯇꯛ ꯇꯧꯕ ꯃꯔꯨ ꯃꯁꯨꯡ 3 ꯑꯃꯒ ꯌꯨꯕꯤ ꯑꯇꯦꯛꯄ ꯃꯆꯦꯠ ꯑꯃꯒ ꯑꯣꯏꯔꯝꯃꯤ. ꯀꯨꯟꯖꯣꯅ, ꯑꯏꯪꯕꯤ, ꯅꯪꯒꯤꯁꯤꯕꯨ ꯍꯤꯗꯥꯛ ꯃꯅꯥꯒ ꯂꯩꯇꯕ꯭ꯔꯅꯦ? ꯂꯩꯌꯦ ꯂꯩꯌꯦ ꯗꯥꯗꯥ. ꯗꯥꯗꯗꯤ ꯆꯥꯗꯕꯗꯨꯗ ꯑꯩꯅ ꯍꯥꯞꯇꯕꯅꯤ. ꯑꯦ, ꯉꯁꯤꯗꯤ ꯆꯥꯔꯅꯤ. ꯃꯗꯨꯒꯤ ꯃꯍꯥꯎꯗꯣ ꯀꯝꯗꯧꯕ ꯑꯃꯨꯛ ꯌꯦꯡꯒꯦ. ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯁꯨ. ꯗꯥꯗꯥ, ꯍꯥꯞꯄꯤꯔꯨꯅꯨꯗ. ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯆꯥꯕ ꯅꯠꯇꯦ. ꯀꯣꯡꯀ꯭ꯋꯥꯅ ꯉꯥꯎꯕꯁꯦ ꯌꯥꯝꯅ ꯁꯥꯊꯤ ꯍꯥꯏꯅꯕꯅꯤ. ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯜꯂꯤꯕ ꯑꯩ ꯐꯥꯎꯕ ꯅꯣꯡꯃꯇ ꯆꯥꯗꯦ ꯀꯤꯗꯅ. ꯍꯦꯔꯥ, ꯃꯥꯅ ꯉꯥꯎꯗꯅ ꯀꯌꯥꯝ ꯌꯥꯝꯅ ꯉꯥꯎꯔꯨꯅꯤ. ꯍꯥꯄꯧꯁꯤ ꯆꯥꯒꯦ. ꯑꯩꯁꯨ ꯉꯁꯤꯗꯤ ꯌꯦꯡꯒꯦꯕ. ꯀꯨꯟꯖꯣꯅ ꯌꯥꯝꯃꯟꯗꯕ ꯑꯗꯨꯗꯒꯤ ꯑꯏꯪꯕꯤ ꯍꯤꯗꯥꯛ ꯃꯅꯥ ꯃꯆꯦꯠ ꯑꯃ ꯂꯧꯗꯨꯅ ꯍꯥꯞꯄꯤ. ꯀꯨꯟꯖꯣ ꯀ꯭ꯋꯥꯗꯨ ꯆꯥꯅ ꯆꯥꯅ, ꯁꯤꯅꯤꯗꯅꯁꯦ, ꯁꯤ ꯀꯩꯗꯧꯏ? ꯍꯥꯎꯏ. ꯉꯁꯤꯅ ꯍꯥꯎꯕꯁꯦ ꯃꯌꯦꯛ ꯁꯦꯡꯕꯒꯨꯝꯅ ꯇꯧꯏꯅꯦꯍꯦ ꯑꯏꯪꯕꯤ. ꯍꯥꯎꯏ. ꯅꯨꯄꯥꯅꯕꯨ ꯍꯤꯗꯥꯛ ꯃꯅꯥ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯅꯕ꯭ꯔꯅꯦ? ꯃꯌꯥꯝꯅ ꯈꯥꯏ ꯍꯥꯏꯔꯤꯕ ꯌꯨ ꯐꯥꯎꯕ ꯊꯛꯏ. ꯑꯩꯅ ꯃꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯗꯤ. ꯇꯁꯦꯡꯅ ꯀꯨꯟꯖꯣ ꯀ꯭ꯋꯥ ꯉꯥꯎꯕ ꯍꯧꯔꯛꯏ. ꯃꯔꯣꯟ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ ꯉꯥꯡꯕ ꯍꯧꯔꯛꯏ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯖꯣꯅ ꯋꯥꯅ, ꯑꯏꯪꯕꯤ, ꯑꯩꯕꯨ ꯀꯩꯅꯣꯃ ꯇꯧꯔꯤꯅꯦ. ꯅꯪꯕꯨ ꯏꯁꯤꯡꯒ ꯂꯩꯇꯕ꯭ꯔꯅꯦ? ꯑꯏꯪꯕꯤ ꯄꯥꯈꯠꯅ, ꯗꯥꯗꯥ, ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ, ꯑꯩꯕꯨ ꯏꯁꯥꯁꯦ ꯏꯄꯥꯏ ꯄꯥꯏꯕꯒꯨꯝꯅ ꯇꯧꯏꯅꯦ ꯑꯏꯪꯕꯤ ꯅꯪꯕꯨ. ꯀꯨꯟꯖꯣ ꯂꯨꯛꯃꯥꯏꯗꯨꯗ ꯇꯨꯊꯔꯛꯀꯦ ꯇꯧꯏ. ꯑꯏꯪꯕꯤ ꯄꯥꯈꯠꯅ, ꯗꯥꯗꯥ, ꯁꯣꯝꯗ ꯑꯣꯏꯅ ꯆꯪꯕꯤꯔꯛꯑꯣ. ꯑꯏꯪꯕꯤ ꯀꯨꯟꯖꯣꯕꯨ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯛ ꯑꯗꯨꯗ ꯍꯤꯞꯊꯍꯜꯂꯤ. ꯑꯏꯪꯕꯤ ꯀꯨꯟꯖꯣꯗ ꯄꯥꯈꯠꯅ, ꯗꯥꯗꯥ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯣ? ꯀꯨꯟꯖꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ. ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ. ꯀꯅꯥꯒꯨꯝꯕꯅ ꯎꯈꯤꯅꯤ ꯍꯥꯏꯅꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯛꯏ. ꯑꯏꯪꯕꯤ ꯗꯨꯀꯥꯟ ꯑꯗꯨ ꯊꯨꯅ ꯂꯣꯟꯁꯤꯜꯂꯛꯏ. ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯅꯔꯛꯄꯒꯤ ꯂꯩꯔꯛ ꯑꯗꯨꯁꯨ ꯏꯆꯤꯛ ꯆꯤꯛꯅꯈ꯭ꯔꯦ. ꯑꯏꯪꯕꯤ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯀꯨꯟꯖꯣꯕꯨ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯃꯈꯣꯡꯅ ꯆꯤꯡꯕꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯂꯥꯛꯅꯩ. ꯀꯨꯟꯖꯣ ꯐꯅ ꯀꯨꯏꯅ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯨꯏ. ꯀꯨꯟꯖꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯏ. ꯀꯨꯟꯖꯣ ꯑꯏꯪꯕꯤꯕꯨ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯛꯏ. ꯑꯏꯪꯕꯤ ꯃꯥꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯨꯟꯖꯣ ꯑꯏꯪꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯌꯥꯗꯤ ꯅꯨꯡꯁꯤꯕ ꯄꯣꯛꯂꯨꯔꯦ. ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯑꯏꯪꯕꯤꯒꯤ ꯀꯤꯛꯊꯗꯨꯅ ꯇꯥꯔꯤꯕ ꯁꯝꯕꯨꯜ ꯑꯃꯗꯤ ꯂꯦꯡꯖꯨꯝꯗ ꯍꯥꯏꯊꯗꯨꯅ ꯇꯥꯔꯤꯕ ꯐꯤ. ꯀꯨꯟꯖꯣ ꯇꯞꯅ ꯑꯏꯪꯕꯤꯕꯨ ꯀꯧꯔꯛꯏ. ꯑꯏꯪꯕꯤ.
ꯑꯌꯤꯡꯕꯤ ꯃꯃꯤꯠꯁꯤꯡꯗꯨꯅ ꯃꯄꯤ ꯁꯦꯝꯖꯤꯜꯂꯤ ꯑꯗꯨꯒ ꯗꯥꯗꯥ ꯋꯥꯈꯜ ꯇꯥꯕꯤꯔꯕ꯭ꯔꯥ? ꯇꯥꯔꯦ ꯇꯥꯔꯦ. ꯏꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯑꯃ ꯇꯧꯔꯨꯔꯦꯗꯅ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯕꯗꯨꯅꯤ. ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯈ꯭ꯔꯦ. ꯀꯝꯗꯧꯅꯤ? ꯊꯦꯡꯁꯅꯨ. ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯗ ꯊꯦꯡꯕ ꯉꯟꯕ ꯍꯥꯏꯕꯗꯣ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦ. ꯀꯨꯟꯖꯣ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯗꯨꯅ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯝꯗꯨꯅ ꯌꯦꯡꯍꯜꯂꯛꯏ. ꯌꯦꯡꯉꯣ ꯑꯌꯤꯡꯕꯤ. ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯤꯍꯨꯜ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯡꯂꯤꯕꯁꯦ? ꯅꯪ ꯍꯥꯏꯌꯨ. ꯃꯁꯤꯒꯤ ꯃꯔꯝ ꯅꯪ ꯈꯪꯕ꯭ꯔꯥ? ꯑꯌꯤꯡꯕꯤ ꯈꯪꯏ ꯀꯨꯟꯖꯣꯒꯤ ꯏꯪꯒꯤꯠ. ꯑꯌꯤꯡꯕꯤ ꯇꯧꯐꯝ ꯈꯪꯗ ꯍꯥꯏꯊꯔꯤꯕ ꯐꯤ ꯑꯗꯨ ꯈꯔ ꯍꯦꯟꯅ ꯆꯤꯡꯈꯠꯇꯨꯅ ꯁꯦꯝꯃꯤ. ꯑꯗꯨꯕꯨ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯍꯦꯟꯅ ꯀꯨꯟꯖꯣꯒꯤ ꯃꯐꯝꯗ ꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯂꯔꯤ. ꯀꯨꯟꯖꯣ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ. ꯅꯪ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯅꯦ ꯑꯌꯤꯡꯕꯤ? ꯑꯌꯤꯡꯕꯤ ꯈꯨꯝꯗꯦ, ꯃꯃꯥꯏꯗꯨ ꯂꯨꯛꯊꯗꯨꯅ ꯑꯗꯨꯝ ꯂꯩ. ꯑꯌꯤꯡꯕꯤ ꯃꯃꯥꯏꯗꯨꯁꯨ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯏ. ꯀꯨꯟꯖꯣ ꯑꯌꯤꯡꯕꯤꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅ ꯏꯅꯣꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯈꯪꯍꯧꯗꯦ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯀꯥꯝꯒꯤ ꯏꯊꯛ ꯏꯄꯣꯝꯂꯛꯇ ꯃꯁꯥ ꯈꯪꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯀꯨꯟꯖꯣ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃ ꯆꯦꯠꯅꯈꯤꯈ꯭ꯔꯦ. ꯊꯕꯥ ꯊꯥꯗꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯏ. ꯊꯥꯗꯣꯏ ꯉꯁꯤꯁꯨ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯊꯕꯥꯅ ꯊꯥꯗꯣꯏꯗ, ꯊꯥꯗꯣꯏ, ꯐꯤ ꯁꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯏ ꯅꯃꯥ. ꯏꯁ ꯃꯆꯨꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ. ꯃꯌꯥꯝꯅꯅꯦ ꯑꯅꯧꯕꯤ ꯃꯆꯨꯅꯤ ꯃꯁꯤ ꯍꯧ ꯍꯥꯏꯗꯨꯅ ꯍꯧꯔꯤꯕꯅꯤ ꯏꯅꯝꯃ. ꯐꯖꯩ ꯐꯖꯩ. ꯑꯅꯧꯕꯤꯅ ꯁꯦꯠꯄꯗ ꯄꯛꯆꯒꯗꯕ ꯃꯆꯨꯅꯤ. ꯃꯆꯨ ꯑꯁꯤꯅ ꯏꯆꯜꯒꯤ ꯐꯖꯕ ꯅꯁꯛ ꯑꯗꯨꯗ ꯁꯦꯠꯄꯗꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯛꯆꯔꯅꯤ. ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ, ꯈꯪꯗꯦꯗ ꯏꯅꯝꯃ, ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯅꯦ ꯇꯧꯔꯤꯕꯁꯤ. ꯌꯦꯡꯉꯣꯏ, ꯑꯩꯁꯦ ꯅꯃꯥꯗꯁꯨ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕꯅꯤ. ꯀꯩ ꯋꯥꯔꯤꯅꯣ ꯏꯅꯝꯃ? ꯏꯕꯦꯝꯃ, ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯤ. ꯃꯗꯣ ꯏꯆꯜꯒꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯅ ꯄꯥꯎꯁꯤ ꯄꯨꯔꯒ ꯂꯥꯛꯏꯕꯅꯤ. ꯅꯪꯅꯦ ꯌꯥꯗ ꯂꯥꯛꯇ ꯌꯥꯗꯕꯅꯤꯀꯣ ꯏꯅꯝꯃꯗ. ꯍꯥꯏꯅ ꯊꯥꯗꯣꯏꯒꯤ ꯃꯃꯥ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯊꯕꯥ ꯎꯕꯗ, ꯍꯩꯃꯥ, ꯊꯕꯥ, ꯅꯪ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ? ꯍꯣꯏ ꯃꯥꯕꯣ. ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯏꯆꯥꯅ ꯂꯥꯛꯄꯗꯤ? ꯏꯍꯦ, ꯐꯥꯟꯁꯨ ꯑꯃꯠꯇ ꯊꯥꯗ꯭ꯔ ꯃꯥꯜꯂꯦꯅꯦꯍꯦ. ꯊꯥꯗꯣꯏ, ꯅꯪꯕꯨ ꯀꯔꯤꯅꯣꯅꯦ ꯃꯤ ꯂꯥꯛꯑꯒ ꯐꯤꯗꯥꯒ ꯑꯝꯇ ꯊꯥꯗ꯭ꯔꯤꯁꯤꯕꯣ? ꯊꯕꯥꯅ ꯑꯣꯏꯅ, ꯌꯥꯔꯦ, ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯒꯦ. ꯁꯨꯝꯗꯧꯕꯅꯤ ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯥꯏꯔꯦꯃꯤ. ꯑꯩꯈꯣꯏ ꯊꯥꯗꯣꯏꯕꯣ? ꯍꯣꯏ ꯃꯥꯕꯣ, ꯅꯨꯄꯥꯒꯗꯣ ꯐꯈ꯭ꯔꯕ. ꯍꯧꯖꯤꯛꯁꯨ ꯏꯝꯐꯥꯜꯗ ꯂꯩꯔꯤꯌꯦ, ꯁꯦꯜ ꯇꯥꯜꯂꯤ. ꯁꯦꯜ ꯇꯥꯟꯕꯒ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤ. ꯃꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯅꯤ. ꯑꯩꯈꯣꯏ ꯅꯨꯄꯥꯁꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯒꯥꯔꯤꯅꯦ ꯊꯧꯔꯤꯕꯁꯦ. ꯃꯥꯅ ꯍꯥꯏꯔꯤꯕ ꯌꯨꯝꯕꯨ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ, ꯁꯦꯝꯈ꯭ꯔꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤ ꯄꯣꯠꯅꯤ. ꯃꯉꯣꯟꯗꯕꯨ ꯂꯩꯔꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ. ꯅꯤꯁꯥꯒꯥꯁꯦ ꯃꯔꯨ ꯑꯃꯠꯇ ꯆꯥꯕ ꯅꯠꯇꯦ ꯏꯃꯥꯕꯣ. ꯈꯪꯗꯦꯅꯦꯍꯦ, ꯊꯥꯗꯣꯏꯅꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨꯗꯤ ꯐꯔꯝꯒꯅꯤ. ꯊꯥꯗꯣꯏ, ꯅꯪꯁꯨ ꯌꯥꯗꯕ ꯇꯧꯔꯅꯨ. ꯃꯅꯨꯡ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯤ. ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅ ꯂꯥꯏꯅꯁꯨ ꯄꯥꯝꯂꯤꯉꯩꯗ, ꯏꯕꯦꯝꯃ, ꯅꯃꯥꯁꯨ ꯀꯜꯂꯤꯉꯩꯗ ꯄꯥꯜꯍꯧꯅꯕ ꯇꯧꯔꯁꯤ. ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯈ꯭ꯔꯦ. ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯔꯤꯕꯅꯤ. ꯈꯪꯗꯦꯗ ꯏꯕꯦꯝꯃ, ꯏꯆꯥ ꯅꯨꯄꯤ ꯄꯣꯛꯄꯁꯦ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ. ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯥꯕ ꯂꯣꯏꯔꯦ, ꯍꯧꯖꯤꯛꯅ ꯃꯥꯒꯤ ꯑꯃꯨꯛ ꯍꯧꯔꯛꯏ. ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯏꯃꯥꯕꯣ, ꯑꯩꯈꯣꯏ ꯊꯥꯗꯣꯏ ꯑꯁꯨꯛ ꯌꯥꯝ ꯐꯔꯤꯁꯤꯗꯤ. ꯑꯗꯣ ꯏꯃꯥꯕꯣ, ꯑꯩ ꯃꯃꯥꯗꯨꯒ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯥꯟꯅ ꯂꯥꯛꯀꯦ. ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯜꯂꯒ ꯌꯥꯅꯔꯕꯗꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯅꯕ. ꯍꯣꯏ, ꯈꯟꯅꯔꯁꯤ. ꯑꯗꯨꯗꯤ ꯏꯃꯥꯕꯣ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯊꯕꯛꯁꯨ ꯌꯥꯝ ꯂꯩꯍꯧꯔꯤ. ꯍꯣꯏ. ꯊꯕꯥ ꯃꯥꯁꯨ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯥꯏꯕ ꯌꯥꯕ ꯀꯨꯟꯖꯣꯒꯤ ꯃꯒꯨꯟ ꯃꯌꯥꯝ ꯑꯃ ꯁꯪꯁꯥꯔ ꯄꯛꯅ ꯊꯥꯡꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯊꯥꯗꯣꯏ ꯑꯃꯗꯤ ꯊꯥꯗꯣꯏꯒꯤ ꯃꯃꯥꯁꯨ ꯊꯕꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯗꯨꯅ ꯂꯩꯍꯧꯏ. ꯀꯨꯟꯖꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯛꯏ. ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯈꯪꯗꯦ, ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ. ꯀꯨꯟꯖꯣ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯦ. ꯑꯗꯨꯒ, ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯤꯕꯣ? ꯃꯤ ꯑꯃꯅ ꯆꯠꯀꯗꯕ ꯂꯤꯆꯠꯂꯅꯤ ꯑꯩꯅ ꯆꯠꯂꯤꯕꯁꯤꯕꯨ? ꯅꯠꯇꯦ, ꯑꯌꯤꯡꯕꯤꯅ ꯑꯩꯕు ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ. ꯑꯩ ꯂꯥꯜꯂꯕꯅꯤ. ꯑꯌꯤꯡꯕꯤꯒꯤ ꯃꯐꯝꯗ ꯂꯪꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯒꯅꯤ. ꯀꯨꯟꯖꯣ ꯍꯤꯞꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯌꯤꯡꯕꯤꯒꯤ ナꯛꯇ ꯂꯥꯛꯏ. ꯑꯌꯤꯡꯕꯤ ꯗꯨꯀꯥꯟ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯨꯟꯖꯣ ꯑꯌꯤꯡꯕꯤꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯪꯉꯛꯄ ꯌꯥꯒꯗ꯭ꯔꯣ?
ꯃꯗꯨꯒꯤ ꯑꯌꯥꯕ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯈꯤꯕ ꯇꯥꯔꯤꯕ꯭ꯔꯣ? ꯀꯨꯟꯖꯣ ꯃꯅꯥꯛꯇ ꯂꯩꯕ ꯃꯣꯔꯥꯗꯨ ꯂꯧꯗꯨꯅ ꯐꯝꯃꯤ, ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯋꯥ ꯍꯧꯗꯣꯛꯅꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯀꯨꯟꯖꯣ ꯃꯥꯅ ꯑꯣꯏꯅ, ꯑꯏꯪꯕꯤ, ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯏꯄꯥꯞ ꯂꯪꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯣꯛꯂꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯅꯤ? ꯑꯩ ꯚꯥꯞ ꯃꯦꯟ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯀꯔꯤ ꯏꯊꯤꯛ ꯂꯩꯗꯨꯅ ꯋꯥꯔꯧꯒꯅꯤ? ꯂꯩꯃꯟ ꯆꯜꯂꯕꯤ ꯂꯩꯔꯥꯡꯅꯤ ꯑꯩꯗꯤ, ꯃꯌꯥꯝꯒꯤ ꯈꯣꯡꯅꯦꯠꯅꯐꯝ ꯑꯣꯏꯕ, ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ ꯆꯟꯅꯗꯕꯤ ꯂꯩꯔꯥꯡ, ꯂꯩꯔꯥꯡ ꯂꯩꯃꯟꯕꯨ ꯀꯟꯅ ꯅꯩꯁꯤꯜꯂꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯧꯕ ꯄꯣꯛꯀꯗ꯭ꯔꯅꯦ? ꯀꯨꯟꯖꯣ ꯑꯏꯪꯕꯤꯒꯤ ꯋꯥꯔꯧꯕ ꯈꯣꯟꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯑꯏꯪꯕꯤ, ꯑꯩ ꯇꯁꯦꯡꯅ ꯋꯥꯈꯜ ꯇꯥꯍꯧꯗꯕꯅꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯏꯪꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯀꯨꯟꯖꯣ ꯑꯃꯨꯛꯁꯨ, ꯑꯩꯅ ꯂꯥꯟꯖꯔꯨꯕꯅꯤꯅ ꯑꯩꯅ ꯗꯟꯗꯤ ꯑꯗꯨ ꯐꯪꯕ ꯇꯥꯕꯅꯤ꯫ ꯑꯏꯪꯕꯤ, ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯒꯅꯤ꯫ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯄꯨꯟꯁꯤꯁꯦ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯔꯕꯁꯨ ꯉꯝꯒꯅꯤ꯫ ꯅꯪꯇꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ꯫ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯀꯨꯟꯖꯣ ꯑꯃꯨꯛꯁꯨ, ꯁꯦ ꯍꯥꯏ, ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯀꯔꯤꯕꯨ ꯈꯜꯂꯨꯒꯅꯤ? ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ, ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯍꯪꯂꯒꯅꯨ꯫ ꯀꯔꯤꯒꯤ ꯑꯣꯏꯊꯣꯛꯑꯣꯏ? ꯑꯩꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ, ꯑꯩꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯏꯪꯕꯤ ꯀꯔꯤꯝꯇ ꯈꯨꯝꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯨꯟꯖꯣ ꯑꯏꯪꯕꯤꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯗꯨꯅ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯈꯪꯗꯦ꯫ ꯁꯦ, ꯅꯆꯤꯟꯗꯨꯅ ꯃꯔꯣꯜ ꯂꯣꯟꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯨ꯫ ꯑꯏꯪꯕꯤ ꯊꯧꯅꯥ ꯂꯩꯅ, ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯄꯥ ꯁꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯕ ꯉꯝꯒꯅꯤ? ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄꯤꯒꯗꯧꯔꯤ? ꯀꯨꯟꯖꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯕ꯭ꯔꯅꯦ ꯑꯏꯪꯕꯤ? ꯑꯩ ꯉꯝꯒꯅꯤ꯫ ꯏꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯄꯥ ꯁꯛꯅ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯀꯔꯤꯝꯇ ꯋꯥꯠꯍꯟꯗꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯑꯏꯪꯕꯤ, ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯨ꯫ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯀꯅꯤ꯫ ꯑꯩ ꯂꯦꯞꯀꯅꯤ, ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯆꯥꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯏꯪꯊꯔꯛꯄꯒꯨꯝ ꯐꯥꯎꯖꯔꯛꯏ꯫ ꯑꯏꯪꯕꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯜ ꯑꯃꯅ ꯈꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯏꯪꯕꯤꯅ ꯀꯨꯟꯖꯣꯗ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯤ꯫ ꯑꯩꯅ ꯏꯆꯥ ꯑꯅꯤꯁꯤꯒ ꯀꯔꯝꯅ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯨꯒꯅꯤ? ꯃꯗꯨꯒꯤ ꯃꯊꯛ ꯑꯗꯣꯝꯗꯤ ꯄꯥꯈꯪ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯔꯤꯁꯨ ꯅꯤꯟꯗꯥ ꯇꯧꯖꯗꯦ꯫ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯆꯩꯅꯥ ꯗꯥꯛꯐꯝ ꯀꯌꯥꯅ ꯃꯁꯤꯡ ꯈꯪꯗꯅ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯗꯥꯛꯐꯝ ꯑꯗꯣ ꯃꯌꯦꯛ ꯂꯥꯔꯔꯣꯏ, ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯌꯦꯡꯕꯤꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯑꯏꯪꯕꯤ, ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ, ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯅꯪ ꯍꯧꯖꯤꯛ ꯆꯍꯤ 30 ꯐꯥꯎꯕ ꯁꯨꯗ꯭ꯔꯤ꯫ ꯅꯆꯥ ꯑꯅꯤꯁꯤꯒ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯝꯅ ꯅꯪ ꯂꯦꯟꯒꯅꯤ? ꯀꯔꯝꯅ ꯍꯤꯡꯒꯅꯤ? ꯃꯗꯨꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤꯕꯨ ꯈꯣꯡꯐꯝ ꯑꯃꯨꯔꯛ ꯁꯣꯏꯔꯨꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯅꯤꯟꯗꯥ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯅꯪ ꯑꯩꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯅꯪ ꯑꯃꯨꯛꯇ ꯈꯟꯈꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯦꯞꯂꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯊꯧꯅꯥ ꯐꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯂꯥꯛꯁꯤꯟꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯏꯪꯕꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ꯫ ꯀꯨꯟꯖꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯐꯔꯦ, ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ꯫ ꯑꯩꯅ ꯃꯇꯝ ꯄꯤꯔꯤ, ꯃꯇꯝꯗꯣ ꯑꯩꯅ ꯉꯥꯏꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯊꯨꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯏꯪꯕꯤ ꯉꯁꯤꯇ ꯅꯧꯍꯧꯅꯅ ꯌꯨꯝꯕꯥꯟꯕꯒꯤ ꯋꯥꯈꯜ ꯈꯜꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯊꯟꯇ ꯃꯤꯄꯥꯏꯖꯩ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯂꯧꯅꯝ ꯇꯧꯗꯨꯅ ꯉꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏꯗꯕ ꯋꯥꯔꯕ ꯄꯨꯟꯁꯤ ꯑꯁꯤ ꯅꯝꯗꯨꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯏꯪꯕꯤ ꯊꯣꯛꯈꯤꯕ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯣꯔꯛꯇꯨꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯧꯒꯗꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯦ? ꯇꯁꯦꯡꯅ ꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤ ꯑꯔꯥꯟꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯀꯌꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯊꯣꯛꯇꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯩꯅ ꯄꯪꯊꯔꯨꯒꯅꯤ? ꯑꯩꯅ ꯄꯪꯊꯕ ꯅꯠꯇꯦ, ꯑꯩ ꯃꯥꯕꯨ ꯊꯥꯖꯔꯨꯕ ꯌꯥꯗꯦ꯫ ꯑꯩ ꯏꯆꯥ ꯑꯅꯤꯒꯤ ꯃꯃꯥꯅꯤ꯫ ꯑꯏꯪꯕꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯏꯆꯦꯜ ꯈꯔ ꯃꯈꯩꯗꯤ ꯇꯞꯊꯍꯜꯂꯤ, ꯑꯀꯤꯕ ꯐꯥꯎꯍꯜꯂꯤ꯫ ꯍꯥꯏꯅꯕ ꯂꯩ,
ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯎ ꯍꯥꯏꯕ꯫ ꯑꯏꯪꯕꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯀꯅꯥꯅ ꯉꯝꯂꯨꯒꯅꯤ? ꯉꯝꯗꯦ꯫ ꯉꯁꯤꯁꯨ ꯂꯧꯅꯝ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯥ ꯑꯣꯏꯍꯜꯂꯝꯗꯨꯅ ꯊꯅꯝꯕ ꯑꯏꯪꯕꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯃꯥ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ, ꯉꯁꯤꯁꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯇꯣꯂꯦꯟ ꯃꯥꯒꯤ ꯊꯕꯛ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯊꯝꯕ ꯆꯪꯂꯛꯏ꯫ ꯀꯨꯟꯖꯣꯅ ꯇꯣꯂꯦꯟ ꯎꯕꯗ, ꯗꯥꯗꯥ, ꯌꯨꯝꯗ ꯍꯥꯏꯊꯕꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯥꯏꯊꯔꯅꯤꯌꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯗ ꯁꯦꯜꯁꯦ ꯈꯤꯇ ꯄꯤꯕꯤꯔꯝꯃꯨ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯌꯨꯝꯗꯒ ꯑꯝꯇ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏ ꯗꯥꯗꯥ, ꯍꯟꯗꯛ ꯊꯥꯁꯤꯗꯤ ꯑꯩ ꯆꯠꯂꯒꯨꯝꯒꯦ, ꯊꯕꯛꯁꯨ ꯈꯔ ꯂꯩꯕꯁꯤꯗ꯫ ꯍꯣꯏ, ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗꯅꯦ ꯇꯥꯟꯕ ꯌꯥꯕ ꯁꯨꯕ ꯌꯥꯕ ꯁꯨꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯐꯪꯂꯤꯕꯁꯤꯗꯤ ꯑꯥꯗ ꯐꯪꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯑꯩꯁꯨ ꯆꯠꯄꯗꯤ ꯆꯠꯅꯤꯡꯕꯅꯦ ꯗꯥꯗꯥ ꯈꯣꯏꯅ ꯏꯃꯥꯕꯨꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯌꯦꯡꯁꯜꯂꯤ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯒꯅꯨ, ꯅꯇꯩꯃꯁꯨ ꯏꯅꯦꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯆꯠꯄꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯇꯥꯗ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ ꯗꯥꯗꯥ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ, ꯃꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯌꯥꯝ ꯐꯠꯇꯕꯅꯤꯀꯣ꯫ ꯀꯨꯟꯖꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗꯦ, ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯗꯦ꯫ ꯈꯪꯍꯧꯗꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯏꯪꯕꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯇꯥꯒꯗꯧꯔꯤ꯫ ꯑꯏꯪꯕꯤ ꯃꯥꯁꯨ ꯑꯗꯨꯃꯉꯥꯏ, ꯀꯥꯏꯗꯨꯅ ꯂꯩꯔꯕ ꯊꯃꯣꯏ ꯑꯗꯨ ꯍꯦꯟꯅ ꯀꯥꯏꯕꯒꯨꯝ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯀꯥꯏꯈꯤꯕ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯃꯤ, ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣ ꯃꯥꯗꯤ ꯑꯗꯨ ꯅꯠꯇꯦ꯫ ꯑꯍꯥꯟꯕ ꯆꯩꯅꯥ ꯐꯪꯕꯒꯤ ꯍꯧꯅꯕꯤ ꯃꯥ ꯈꯥꯡꯕ ꯉꯝꯗꯦ, ꯃꯔꯝ ꯈꯪꯗꯅ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯇꯠꯇꯅ ꯆꯤꯡꯁꯤꯟꯕꯒꯨm ꯐꯥꯎꯔꯛꯏ꯫ ꯀꯨꯟꯖꯣ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯊꯣꯛꯂꯛꯇꯨꯅ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨꯒꯤ ꯌꯨ ꯑꯃꯨꯛ ꯐꯥꯎꯕ ꯊꯛꯇꯕ ꯃꯥꯅ ꯊꯛꯄ ꯂꯥꯛꯏ꯫ ꯇꯥꯟ ꯆꯥꯔꯤꯕ ꯑꯗꯨꯁꯨ ꯌꯨ ꯊꯛꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯛꯏ꯫ ꯁꯦ, ꯈꯔ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨꯅꯦ ꯅꯪꯕꯣ, ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯂꯥꯏꯃ꯫ ꯄꯤꯔꯛꯂꯤꯕ ꯌꯨꯗꯨ ꯊꯛꯆꯤꯟꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯔꯦꯟꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯟ ꯇꯧꯕ ꯁꯣꯏꯗ꯭ꯔꯦ ꯑꯩ꯫ ꯀꯔꯤ? ꯅꯨꯄꯤꯅ ꯂꯥꯟ ꯇꯧꯕꯕ? ꯏꯕꯣ, ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯊꯤꯔꯤꯕ ꯃꯁꯛꯇꯨꯒ ꯏꯁꯧꯒ ꯑꯃꯨꯛ ꯂꯥꯡꯗꯕꯗꯤ ꯐꯖꯅ ꯊꯤꯔꯝꯅꯤꯍꯦ꯫ ꯊꯤꯕꯣ? ꯑꯩꯁꯨ ꯊꯤꯃꯟꯕꯗꯨꯗ ꯇꯨꯃꯤꯟꯅꯒꯗꯕ ꯐꯥꯎꯕ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯏ, ꯀꯨꯏꯔꯦ ꯌꯦꯡꯈꯤꯗꯕꯁꯨ꯫ ꯑꯗꯨꯗꯤ ꯐꯖꯕꯤ ꯑꯃ ꯌꯦꯡꯉꯁꯤꯔꯣ? ꯀꯅꯥ ꯐꯖꯕꯤ? ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯒꯗꯧꯔꯤꯁꯤꯕꯣ? ꯍꯦꯔꯥ, ꯀꯅꯥ ꯅꯠꯇꯦꯗ, ꯀ꯭ꯋꯥ ꯌꯣꯟꯕꯤ ꯑꯏꯪꯕꯤ, ꯏꯪ ꯂꯥꯎꯕꯤ ꯑꯏꯪꯕꯤꯗꯨꯕꯨꯅꯤꯅꯦ꯫ ꯅꯪ ꯃꯥꯕꯨ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯑꯦ, ꯀꯩꯗꯧ ꯈꯪꯗꯅꯤ? ꯏꯝꯐꯥꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯕꯨ ꯈꯪꯗꯕ ꯅꯨꯄꯥ ꯀꯅꯥꯕꯨ ꯂꯩꯕꯒꯦꯅꯦ? ꯑꯗꯨꯅꯤ, ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯩ ꯍꯥꯏꯕꯩ ꯋꯥꯅꯤ, ꯍꯥꯏꯐꯦꯠꯇꯤ ꯁꯤꯡ, ꯃꯈꯨꯠ ꯐꯥꯎꯕ ꯄꯥꯏꯕ ꯐꯪꯗꯦ ꯋꯥꯅꯤ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯨꯝꯂꯛꯂꯤꯕꯁꯦ꯫ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯀꯨꯟꯖꯣ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ, ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯏꯪꯕꯤ ꯃꯥꯕꯨ ꯂꯛꯅꯕꯁꯨ ꯀꯌా ꯑꯃꯅꯤ, ꯈꯜꯂꯨꯔꯒ ꯑꯏꯪꯕꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯏ, ꯃꯥꯒꯤ ꯊꯧꯅꯥꯕꯨꯁꯨ ꯍꯥꯞꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯨꯟꯖꯣ ꯇꯥꯏꯅꯐꯝ ꯈꯪꯗ ꯌꯨ ꯂꯤꯛꯂꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯊꯛꯆꯤꯜꯂꯛꯏ꯫ ꯑꯍꯥꯟꯕ ꯊꯛꯄꯒ ꯑꯣꯏꯔꯦ ꯀꯨꯟꯖꯣ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯊꯤꯡꯕꯤꯅꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯨꯝꯅ ꯑꯏꯪꯕꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯇꯁꯦꯡꯅ ꯏꯖꯠ ꯃꯥꯡꯂꯨꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯀꯨꯟꯖꯣ ꯊꯛꯄ ꯌꯥꯕ ꯊꯛꯂꯒ ꯑꯏꯪꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ, ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯏꯪꯕꯤ ꯉꯛ ꯍꯩꯃꯥ, ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯀꯨꯟꯖꯣ ꯃꯔꯣꯟ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ, ꯅꯪ ꯀꯔꯤ ꯈꯜꯂꯦ? ꯑꯩꯅ ꯈꯜꯂꯣ ꯍꯥꯏꯕꯗꯣ ꯅꯪ ꯈꯜꯂꯕ꯭ꯔꯥ? ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯕ ꯇꯥꯔꯦ? ꯑꯏꯪꯕꯤ ꯀꯨꯟꯖꯣ ꯌꯨ ꯊꯛꯂꯛꯑꯦ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ, ꯏꯁ, ꯌꯨꯁꯨ ꯊꯛꯂꯛꯑ ꯃꯥꯜꯂꯤꯅꯦ꯫ ꯅꯠꯇꯦ, ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯃꯤꯅ ꯎꯈ꯭ꯔꯒ ꯑꯩꯕꯨ ꯀꯩꯅꯦꯅ ꯈꯟꯒꯅꯤ꯫ ꯁꯦ, ꯆꯠꯂꯣ ꯑꯝꯇ ꯍꯟꯕꯤꯈ꯭ꯔꯣ꯫ ꯆꯠꯂꯣꯏ, ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯁꯦ, ꯅꯪꯒꯤ ꯗꯨꯀꯥꯟꯁꯦ ꯂꯣꯟꯁꯤꯜꯂꯣ, ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯁꯦꯜ ꯃꯈꯩ ꯑꯩꯅ ꯄꯤꯒꯅꯤ꯫ ꯗꯨꯀꯥꯟꯁꯦ ꯂꯣꯟꯁꯤꯜꯂꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯂꯣꯟꯁꯤꯜꯂꯣ꯫ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯃꯇꯧ ꯑꯗꯨꯗ ꯗꯨꯀꯥꯟꯗꯨ ꯊꯨꯅ ꯂꯣꯟꯁꯤꯜꯂꯤ꯫ ꯀꯨꯟꯖꯣ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯗꯨꯅꯦ, ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ꯫ ꯑꯏꯪꯕꯤ, ꯉꯁꯤ ꯑꯩꯅ ꯊꯛꯂꯤꯕ ꯌꯨ ꯑꯁꯦ ꯅꯁꯨꯝ ꯂꯥꯡꯒꯤꯅꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ, ꯉꯁꯤꯁꯨ ꯑꯩ ꯈꯣꯡꯐꯝ ꯍꯣꯡꯗ꯭ꯔꯤ꯫ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯈꯜꯂꯤ? ꯑꯩ ꯄꯥꯈꯨꯝ ꯉꯥꯏꯔꯤ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯣꯝꯕ ꯑꯅꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯀꯨꯟꯖꯣꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯆꯧꯕꯅ ꯃꯃꯥꯗ, ꯏꯃꯥ, ꯃꯥꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏꯅꯣ?
ꯑꯏꯪꯕꯤꯅ ꯃꯆꯥꯗ ꯑꯆꯧꯕ ꯆꯪꯉꯣ ꯏꯃꯥꯒ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯆꯪꯉꯣ ꯀꯨꯟꯖꯣ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯑꯣꯏꯅ ꯀꯔꯤ ꯑꯩꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯆꯧꯕ ꯏꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯅꯄꯥꯅ ꯄꯤꯒꯅꯤ ꯌꯦꯡꯉꯣꯏ ꯑꯩꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯄꯥꯅꯤ ꯂꯥꯎ ꯑꯇꯣꯝꯕ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯏꯆꯥꯕꯨ ꯄꯝꯒꯦ ꯂꯥꯎ ꯀꯨꯟꯖꯣ ꯑꯇꯣꯝꯕꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯃꯇꯝꯕꯥꯛꯇ ꯐꯝꯍꯟꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯇꯣꯝꯕ ꯁꯤꯗꯒꯤꯗꯤ ꯅꯄꯥꯅ ꯏꯆꯥꯕꯨ ꯀꯔꯤꯝꯇ ꯋꯥꯠꯍꯜꯂꯣꯏ ꯅꯨꯡꯉꯥꯏꯅ ꯅꯃꯥꯒ ꯂꯩꯔꯒꯗꯕꯅꯤ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯃꯔꯣꯜ ꯃꯔꯤ ꯐꯥꯏꯔꯤꯕ ꯈꯣꯟꯊꯣꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯁꯨꯝꯕꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯏꯪꯕꯤ ꯍꯧꯖꯤꯛ ꯆꯦꯛꯁꯤꯜꯂꯤ ꯀꯔꯤꯃꯠꯇ ꯆꯣꯏꯊꯣꯛꯇꯅꯕ ꯍꯣꯠꯅꯔꯤ ꯑꯏꯪꯕꯤ ꯑꯇꯣꯝꯕꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯑꯇꯣꯝꯕ ꯆꯪꯉꯣ ꯅꯪꯒꯤ ꯀꯥꯗ ꯆꯠꯂꯣ ꯏꯃꯥꯁꯨ ꯂꯥꯛꯑꯒꯦ ꯆꯠꯂꯣ ꯑꯅꯤꯗꯨꯁꯨ ꯇꯨꯃꯤꯟ ꯆꯪꯈꯤ ꯑꯏꯪꯕꯤꯅ ꯀꯨꯟꯖꯣꯗ ꯑꯁꯨꯝꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯕꯤꯒꯅꯨ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯈꯟꯁꯅꯨ ꯈꯟꯕꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯏꯪꯕꯤ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯣ ꯃꯗꯨ ꯈꯛꯇꯃꯛ ꯈꯨꯝꯃꯨ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯄꯥꯎꯈꯨꯝ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯏꯪꯕꯤ ꯑꯃꯨꯛꯁꯨ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯆꯥꯛꯀꯗꯤ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇꯦ ꯀꯨꯏꯔꯦ ꯆꯥꯛꯁꯨ ꯆꯥꯗꯕ ꯆꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯆꯥꯁꯨ ꯆꯥꯈꯤꯔꯣꯏ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯆꯥꯈꯤꯔꯣꯏ ꯏꯁ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯁꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯕꯤꯈꯣ ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯁꯤ ꯑꯩ ꯆꯥꯔꯣꯏ ꯑꯩꯗꯤ ꯂꯝꯂꯥꯟꯕꯅꯤ ꯂꯝꯂꯥꯟꯕꯤ ꯀꯅꯥꯅ ꯊꯣꯡꯕ ꯆꯥꯛ ꯑꯩ ꯆꯥꯗꯦ ꯆꯥꯁꯨ ꯆꯥꯔꯣꯏ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇꯅ ꯃꯤꯠꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯅꯨꯄꯥꯅꯤ ꯑꯩ ꯅꯪꯅꯁꯨ ꯑꯩꯕꯨ ꯃꯇꯝ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯅꯁꯨ ꯎꯒꯅꯨ ꯍꯣꯏꯁꯦ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯕꯤꯈꯣ ꯑꯩ ꯆꯥꯔꯣꯏ ꯑꯏꯪꯕꯤ ꯑꯩ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯣꯏ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯩ ꯌꯨ ꯉꯥꯎꯋꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩ ꯚꯥꯞ ꯇꯥꯏ ꯑꯩ ꯚꯥꯞ ꯂꯣꯏꯅ ꯇꯥꯏ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯏꯪꯕꯤ ꯉꯥꯡꯅꯔꯨꯕꯗ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯏꯪꯊꯔꯛꯏ ꯑꯩꯕꯨ ꯀꯅꯥꯅ ꯂꯝꯂꯥꯟꯕꯤꯅꯤ ꯍꯥꯏꯕꯒꯦ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯅ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯃꯃꯥꯅꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯄꯨ ꯂꯝꯂꯥꯟꯕꯤꯅ ꯊꯣꯡꯕꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯁꯦ ꯆꯥꯛꯁꯦ ꯈꯤꯇ ꯍꯥꯟꯅ ꯆꯥꯁꯤ ꯑꯏꯪꯕꯤ ꯀꯨꯟꯖꯣꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯕꯤꯗꯨꯅ ꯆꯥꯛ ꯑꯗꯨ ꯄꯤꯖꯅꯕ ꯍꯣꯠꯅꯔꯛꯏ ꯀꯨꯟꯖꯣ ꯆꯥꯛꯇꯨ ꯆꯥꯗꯨꯅ ꯑꯏꯪꯕꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯉꯁꯤꯁꯨ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯈ꯭ꯔꯦ ꯁꯅꯥꯝꯕꯤ ꯐꯅ ꯊꯦꯡꯂꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗ ꯊꯣꯡꯒꯥꯟꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯩꯃꯥ ꯀꯅꯥ ꯂꯥꯛꯑꯝꯃꯤꯕ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯊꯣꯡꯁꯤꯕꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁꯅꯥꯝꯕꯤ ꯑꯀꯣꯏꯕꯗꯨ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯅꯥꯝꯇ ꯂꯩꯕꯁꯨ ꯎꯗꯕꯗꯨꯗ ꯀꯨꯟꯖꯣꯒꯤ ꯀꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣꯅꯦꯍꯦ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯖꯥꯠꯅꯣ ꯁꯅꯥꯝꯕꯤ ꯆꯤꯡꯅꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯈꯨꯟꯖꯣ ꯂꯩꯇꯦꯅꯦ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗꯕꯣ ꯑꯗꯨꯅꯤ ꯑꯩꯗꯤ ꯆꯤꯡꯅꯕ ꯑꯃ ꯁꯨꯝ ꯐꯥꯎꯔꯛꯏ ꯍꯦꯔꯥ ꯀꯗꯥꯏꯗꯅꯣ ꯃꯃꯥꯏ ꯆꯠꯂꯝꯃꯤ ꯇꯨꯝꯃꯣ ꯂꯥꯎ ꯅꯨꯄꯥꯅꯕꯨ ꯁꯅꯥꯝꯕꯤ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯈꯟꯈꯤꯕꯅꯤ ꯑꯏꯪꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯃꯗꯤ ꯁꯅꯥꯝꯕꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯀꯨꯟꯖꯣ ꯍꯧꯒꯠꯂꯛꯄꯗ ꯅꯣꯡꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯏꯪꯕꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯒꯤ ꯃꯊꯧ ꯇꯧꯔꯤ ꯑꯏꯪꯕꯤ ꯃꯄꯤ ꯆꯤꯡꯈꯠꯇꯨꯅ ꯆꯪꯂꯛꯏ ꯀꯨꯟꯖꯣ ꯑꯏꯪꯕꯤꯗ ꯇꯞꯅ ꯑꯏꯪꯕꯤ ꯍꯧꯗꯤ ꯍꯧꯒꯠꯄꯤꯔꯝꯃꯦꯗꯅ ꯑꯩꯁꯦ ꯋꯥꯔꯛꯄ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯅꯪꯕꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯍꯜꯂꯤ ꯑꯏꯪꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯀꯔꯤꯒꯤ ꯋꯥꯍꯟꯕꯅꯣ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯔꯤꯃꯨꯛ ꯈꯜꯂꯨꯒꯅꯤ ꯀꯨꯟꯖꯣ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯣꯃ ꯈꯟꯈꯤꯕ ꯇꯥꯔꯦ ꯈꯜꯂꯒ ꯈꯟꯅꯤꯡꯕ ꯈꯟꯈꯤꯅꯤ ꯍꯥꯏꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯣꯠꯂꯨꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯗꯧꯔꯕ ꯉꯥꯛꯇꯅꯤ ꯆꯠꯂꯒꯦ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯣ ꯀꯨꯟꯖꯣ ꯍꯣꯏ ꯃꯥꯏ ꯍꯩꯔꯝꯗ ꯂꯥꯛꯏ ꯀꯨꯟꯖꯣ ꯍꯜꯂꯛꯄꯒ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯨꯟꯖꯣ ꯃꯥ ꯃꯁꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯏꯪꯕꯤꯒꯤ ꯃꯐꯝꯗ ꯃꯥꯅꯗ ꯂꯥꯜꯂꯨꯔꯕ ꯃꯥꯏꯊꯤꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯈꯤ ꯇꯣꯟꯍꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯊꯕꯥ ꯇꯣꯟꯍꯟ ꯅꯈꯣꯏꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ ꯑꯅꯤꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯊꯕꯥ ꯁꯈꯤ ꯑꯣꯏꯔꯝꯕꯗꯨꯗ ꯍꯩꯃꯥ ꯏꯅꯦ
Kari leirage numidang wairamsida. Wa amta haigena la'ininihe. Tolhan, nangbu imphadaga amta chatrabo. Chaleine. Adudine, aikhoigi kunjodo amukta la'u hayo. Kaidaurabano khangde suklak lakhidre. Inebu silga yam chilabrane. Chinbagi wa nate ni noibo. Chahi su som yam singkiba tari. Somdana luhongbagi wa hainaba loisilai. Mana suklak lakte. Ma laktuna siga maiga tanaga daubana. Hoine, ai hayeng hairage. Kunjo mana hairambagi matung inna thadoiga luhongnaba haiduna hainaba loirabani aduga kunjona yumda pakna lakhidre. Magi pifam thokpa sel adu tolhanda adum pirai. Somdana kunjo ayingbiga yumban minaduna laire haibasu yare. Adubu mana tawriba oiriba asi yumgi minadi kanamtana khangdri. Kunjo amadi ayingbiga lainariba mari asi laikagi miyamsu loina khangnarakne. Kanagumba khara amana thina nana ngangbi, khara amana nushina hainabi. Sanambi su loina tare tawriba oiriba pibamasi karino haibasu khangre. Tonhan kunjo bu unaba lai. Kunjo leiramdaba aduda. Itemsi. Sanambi thoraktuna. Tonhan nang abra. Hoi itemsi. Aikoi kunjo bu leiba udabasibu kadaida. Sanambi khungningdana. Khangdeda tolhan. Ai kari haigadabano. Hairisibu itemsi. Asengbara sengdabara khangde. Mayamna asumna haine. Sanambi mayamna hainaribudo amate chithadana tamlai. Tonhan ngakna. Karinuni hairisibu itemsi. Khangde ibungo aisu kari haigadaban. Angang maksu natabanina aikhoina karibo hairuni. Haujiksu laitriba asini. Ish. Asomdana luhongmogi walo sinaduna leira kansida. Karinuni hairisibo. Mabu luhongga dauri aiba. Hoi temsi. Mana haiduna ine khoina sinbalang baloina loina. Ish kamdau nisidi. Haujikpu pawa se darabadi sinaba daridana. Ai nangna sune wawa laurukinu. Makoida jatuna wari tapna sanabi. Aina su haiki. Horen mala aga. Hoi temsi. Adudi ai chalukiki. Tolhan yum halaknaga mayumdaga changdana sakigida lai. Mama laibiramba yam phari. Wa amatana daba yadri. Kari wano ne tolhan. Mama, ine su laibiba natra. Laine. Lau. Imung changsi. Anido changlai. Sakhi tolhanda. Tolhan chalurabra kari hairai. Tolhan nungaitana. Ine kari haigadabano khangdre. Ai sumana tawribase phati phataban. Tolhan kari no nena na hairisibo. Ine da mayek singna hai. Sini haibado hayune nangbo. Sumdobane ine. Aikoi kunjo do imphada pandukan phambi. Macha ani leirabi mawa maga mari leine hairi. Sakhi wado tabada mathabak yaiduna. Imai pima. Kari no ne tariba pausidi. Aidi loiredana. Haujikpo aibu miyama mangasida. Is changsi siba taribrani aibo. Sakhi kablakpa aduda ibo halna. Ngai khuni nupi nangbo. Amukta tapthako. Mi taki batari. Kari no haibado. Amukta munna khanakisi. Sakhi na tolhanda. Nate nangbo mamaiduda khupakna thajilamu yadro. Mana khaliba wakhaldubu kari no haibanida. Aina mabu imphalda tharibadubu maudubu laurunabra haibanida. Ai loiredana. Ibo hal tapna. Nate tolhan. Nangna mabu thengnarakbra. Mana kari hairi. Thengnarakte mama leiramde. Yumbu aduna hairakpani. Wafam masibu senglabrani. Mama senglamgadaba mali. Mamangdasu mana hamakhaiga manadaba mawong mataw khara makhai aina ukrabani. Pare. Adudi hayengma aikoi chasi. Mabu laururasi. Mana lamhenba yaba nate. He. Leisabisu nataba mawbu lawbu haunabro. Adusu macha lei haiba. Ma khangnidana. Sakhi kaptuna. Haujikpu mayama mangsida aibu kari haina khumgadawribano. Karigumba pusilakpa thoklagana kamdauba. Aidine sikibane hena phari. Ibo hal sauna sakhida. Hai, tumile. Masi pumbase nangna thokhanba ngaktani. Nupi thibagi wasu nangna haudokpa sinba ngaktani. Pharedana haujikti. Nachanupa imphalda chakhiba adusu nangna loina thokhanbani. Ho tainaro, aingonda loina tainaro. Haujikti aingonda tainaro. Tolhangi pawa duna. Imung aduda muthatpa ngamlaroidaba mairi ama chukhatlamduna chatkre. Sakhi pawa do tabada ngahak phawba pothafam khangde. Sanambi ayingbigi manakta lai. Ayingbi kaithelda chakani haiduna loishinduna lairame. Sanambi na ayingbida. Ayingbi nangbu kadaida chatke hairibano.
Inamsi Kaithel Phawbada chatlukhige tawbani. Yaragadi aiga wari ngahakta sakhisini nangbo. Inamsi kaino hekta haibiyu. Nate nangbo mayamna ngangnaribasibu chumlabro. Ayingbi tapna Inamsi aisu thawdokse karamnano haiba khanghaudre. Aina lanba haibado adubudi thokle. Asi hairaga ayingbi hiki kablai. Sanambi ayingbi gi pukchel khangi madumakna mana lana khanba uba ngamde. Sanambi tapna luribadi mahak luhongnaba thawrang pumnamak loire hairibasini. Ayingbi ngakna kari mabu luhongdore haiba. Hoine aisu ngasida khang. Pawdo yumdadi khangnadriba mali. Ado nangbu mabu pakhangni haibasi hana khangdrai mi. Khangi asigumba thawdok kaya thoklakani haibasu aina phana haizabani Inamsi. Phare phare ado nang hojikti kari khali. Karibu khalugani Inamsi aidi mauni icha anigi mamani. Aina migi macha pakhang adubu matung inaduna karamna chatlugani. Maichak asi khangduna ai lehauba tabani. Nangbu mangonda kaimta haidaba ngamgadawribra. Ayingbi karimta khumkhidre. Phare phare mana kari haibado madu yenglasi. Sanahambi matanadi khangi ayingbina phawronggadaba mana khalamgadaba madu karino haiba ayingbi hanna thamoy adu kaiduna laklabani. Amagi maichak loitringai amagi amuk laklare. Fanangali Kunjogi imunga tolhanga punna lai. Kunjo tumba phawbo hogatri. Sakhi magi manakta changduna hekta laklai. Hai hawgulu yumda jasi. Kunjo aphinga phainana Ima haina haiba yaba matam nate. Yam thuna napi loisilo chatnaba tawsi. Baje imana su am saurisibu karigino. Kunjo nang angang nate. Tawriba langliba asi karino haiba nang bab tapam thokpani. Kunjo hairaklibudu karino haiba bab adum tai sakhi sauna. Nangdi mafam asida lairiba asibu maulongnanaba layu haina thakibro. Namai adubu ikaiba khangdabro. Pakhang nangna maulawgadoribado. Mayam langlibadu taraduna imo amadi Sanambi thoglai. Kunjogi mamana nganglibadu karimata khumdi. Tumina dumak leptuna lai. Sakhi sauna. Mau masuni. Aina ne masamdo khudang yatuna phogadoribani. Masagi piba ma karigi khangde. Sanambi na oina. Ije sauranu. Saupambudi thokpani. Angang masel ngaktani. Nupiduna su karimata hairakpanate. Magi tawgadaba adum tawbiru. Sanambi ayingbibu khara kangkhatpagumna nganglai. Imona amukso. Dada aikhoisu khanghaudre. Asumna thoko haina tawkhrabani. Nupi macha aduna karimata hairabasu nate. Kunjo su luhongani haina tari. Magi thawramada kaidana adum tawbiru. Kunjo nangsu wakhal taw. Pharabasu phatrabasu madi mauni. Nangna pakhang wakhal taw. Nangna ahal lamanbu ikaiba pigani. Chalo chalo. Kunjo mayam changduna ngangsilai. Ngahak aduda Kunjo kari phirep lawgani kaidawgani haiba khangde. Mamana haibadu yaduna Kunjo ayingbi unaramdana chatkre. Kunjo numit nini humni sure yumda lairakpa. Maibu phina kayam kuina kuppa yagani haibaduni. Thadoigi imungsu pawsi tari. Thadoi mama sauna halai. Mangol aduda phamduna. Asuk yamna minamba oida badaba. Aikhoina moida laktuna icha asibu thajarage haibasu nate. Moina laktuna hauraga. Thadoi mamana nganglibadu taduna thoglai aduga. Ima kari taunarage. Yenguni mi haiba jasi phatribasi. Kunjo do imphada maunupi ama lawduna lay hairi. Thadoi ngagna. Kari maba. Kari no lekaisna wawa lawnari. Ngarang nahan mama chatuna lawrui haine. Thadoi mayam changduna namduna luhongbasi sinbani. Panakana madi mayum paloi haine yasadabani. Thadoi ikai nusi yanaraduna kaplai. Hai kaidau kaplino kapkanu. Pharabani hongdingai sida khanghauribasi. Chelubasu nate kapkanu. Thadoi hoimai hairamda imungda chensinki. Thadoigi mapa supawadu tari. Thadoigi mamana sauna. Makhoina tawriba ase usit thawoidaduna tawribani. Mapa ibungona sauna. Ish migi mamangda othong ikaikhreda. Luhonglagani haina wawa lawruba kana sida. Kaidau ikairudoino chinbasu nate. Luhongbagi matam lepnarubasu nate. Supnatagi hainaba khaktani. Nong sida ngarki sanu. Ayuk nganta Thadoigi mapa amadi mama laktuna hairare. Tada amta thokpirao. Ibohal imungdagi thoklaktuna. Nakhoi laklibra kakhalu.
Mapa ibungona sauna. Tada, aikoy phamba lakpa nate. Wari ama khaktang sengdokcharam ge haiduna lakchaban. Tada, aikoy su mit pale, na pale, loina tai, loina khang. Wa yamna hainaragumsi. Luhongbugi wafam se swaida toos. Aikoy su kari hamta haizararoi. Sopna khaktagi tada khoi lakpiramba khaktani. Thadoigi mamana amuk hana su lakpigano. Aikoy bu asuk hakna pangbo oina su khanbigano. Ani du changduna yamna lemna phajaba wahaina ikai piramduna lai. Thoina kana ngangluba yadri, chumba ngaktani. Haizaba changluba khaktani. Thadoi hege imungsu luhongba tokpa haibasida lepnakre. Tanja adu sakiti thengna haudre ibohal ikaina. Ish, onthokna ikai jakreda. Saki masu tare. Saki sauna machada. Masik da thokna naba nangna siliba natro, ha? Asi hairaga Saki Kunjogi mamaidu da kupakna thajilai. Kunjo kari sukhumde Saki kaptuna. Laisabini ta su hairamu. Mau, macha ani lairaba nupi natrabadi. Nang nupi laitraba natro. Ikai khangdaba. Maya si thangatuna chatpa ngamdre. Imphal da chakraga mau koirami. Mau lorami haina wawa laure. Taba ngamdre. Ibo hal tapna. Ngaiko. Karino haibado amukta khanakisi. Hayo ipagi bumo. Nang na kari khali. Ichana khanbudo hayo. Phaji, madi kaimta lan jadabani. Aina lan bangaktani. Karigi landani. Karigino, nang na mabu kang khaliba. Adubu, nang mabu lobo ngamgadori bro. Ibo halna amuksu. Hayo. Nang na pambudo karino. Phaji, masumi. Mayu masigi mawa moibada matik chabi. Punsigi tangka kharada soikre haina. Mibu punsi chupa. Adum soibane haibadi laiti. Soikriba adushu nupa aikoina. Aina ngasisu mabu miraiba thoklabadi. Ma sangsara sida nupa haiba jase thajaba ngamlare. Saki amuksu machagi mamaida khupakna thajilai. Nang matoinari natra. Chalo, nasakto uningde. Nang na mabu lawdaba ngamloi hairabadi nangsu yumasida halakana. Mau halakpi magi laifam laite. Chakro chalo. Saki saunangbana ngangni ngangoi khangaktre Kunjona tapna. Phaji, nachana lalubani. Chainado aina phangsaba tabani. Aidi mabu thadokpa ngamla. Nachabu warobiganu. Asi hairaga Kunjo yumadudagi thorakle. Saki sauna. Nang amuk hanane yumsida hanjilakanu ko. Nangi laifam laite. Halakpidugi manakta nang lairuchu chalo. Saki kaptuna laihawi Kunjo maso. Ayingbibu nungshibana henmankibana yumadu thadoktuna lai. Somdana kamdauri ayingbi wakal mayam aduna anaba haibadu oire. Ayingbi masu paudu loina taribani. Sanambina ayingbida. Karisu khaluganu. Nangi laibakta asumna thuo haina tauribani. Khandida inamsi. Madanabu nungaina laikhrabadi ay kaisu yeklo. Aidi lamlaki lairang. Ngaihak pairamlaga khunang chaduna hundoklamba. Mangsaba lai ay kaisu khandi. Aigi hakti kari mata taloi. Adubu aina khalibadi luhonga tauriba nupiduna khanglaklaga mabu mirai biramgadra haiba asini. Maduna magi wani khaluganu madi nupani. Mana ngamnanaba thokpa maraina haizarusani. Mana nupa thoklabadi ma karigi lakti. Ngasi humni marini suraba asi phawba. Nupa haiba jase asumna loina tawba ngaktani. Nacha anisi yoktuna nang nungaina lai. Sanambi ayingbigi sontaraklaba thamoi adubu thawna phana. Thawna kaya hapa wangangang namlaba yaba hairamlaga halakli. Ayingbi phana haibagi wani. Tenkraba matam aduda masa khanghaudana thokriba thodok mayam aduna mairi oina chakli. Kunjo ayingbigi phamang aduda leptuna tapna kaurei. Ayingbi khonjelu tabada ngakpa phawi. Kunjo ayingbigi nakta phamtharaktuna. Kari oina ngamjibano. Aina mikup khara thadoklamba asida aduk thawna laibi nangna karigi sontharamlibano. Ayingbi Kunjogi wahai aduda thamoi phawna kaplai. Kapkano nangna kappa pakchade. Ai nangi piyado yengba lakpa nate. Karigi mafamsida laklibano. Chalo, amukhana mafamsida lakano. Karigi lakla. Mafam asisu aigini. Nang leiba mafamda ai leiba tabani. Yengwai, ima khoina hainingba haijasano. Sauduna duk hairibani. Ai nangbu lawba laklibani. Karigi. Aidi karigi lawba lakliba. Hayengta ngairaba luhongba asida. Kunjo nokfet tawna. Kanagi luhongba. Nangama laina
ꯑꯩꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯨꯒꯅꯤ. ꯑꯩꯗꯤ ꯄꯥꯈꯪꯁꯨ ꯅꯠꯇꯅ ꯏꯆꯥ ꯑꯅꯤꯒꯤ ꯃꯄꯥꯅꯤ. ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯂꯨꯍꯣꯡꯂꯨꯒꯅꯤ, ꯀꯅꯥꯕꯨꯁꯨ ꯍꯣꯡꯂꯣꯏ. ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯈꯤꯒꯅꯤ. ꯉꯁꯤꯁꯨ ꯂꯦꯞꯄꯤ." ꯑꯌꯤꯡꯕꯤ ꯀꯨꯟꯖꯣꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯍꯦꯟꯅ ꯀꯞꯂꯛꯏ. ꯀꯨꯟꯖꯣꯅ ꯑꯌꯤꯡꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯁꯤꯟꯗꯨꯅ, "ꯑꯩꯅ ꯀꯞꯀꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯁꯦ ꯇꯣꯛꯑꯣ, ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯀꯨꯟꯖꯣ ꯉꯁꯤꯁꯨ ꯑꯌꯤꯡꯕꯤꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯄꯤ. ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯑꯌꯤꯡꯕꯤ ꯀꯨꯟꯖꯣꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ. ꯀꯨꯟꯖꯣ ꯄꯥꯈꯪ ꯑꯣꯏꯅ ꯃꯆꯥ ꯄꯤꯕ ꯑꯅꯤꯒꯤ ꯃꯄꯥ ꯁꯛꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ. ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯀꯥꯏꯗꯣꯡꯐꯝ ꯊꯤꯔꯝꯕ ꯑꯗꯨ ꯀꯨꯟꯖꯣ ꯃꯥꯒꯤ ꯃꯄꯥꯜ ꯇꯥꯡꯖꯗꯨꯅ ꯃꯔꯨꯝ ꯊꯨꯞꯅ ꯂꯩꯈ꯭ꯔꯦ꯫